ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯔꯦꯀꯣꯔꯗꯤꯡ ꯆꯠꯊꯖꯔꯛꯄ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤ ꯑꯌꯨꯛ ꯉꯟꯇꯥ ꯏꯟꯗꯤꯌꯥ ꯇꯥꯏꯝꯗ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯨꯒ ꯏꯃꯥꯕꯨꯁꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩꯒꯤꯗꯤ ꯏꯚꯤꯅꯤꯡꯅꯤ ꯑꯩꯒꯤꯗꯤ ꯄꯨꯡ 9 ꯇꯥꯔꯛꯀꯗꯧꯔꯦ ꯑꯗꯣ ꯑꯩ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯉꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡꯁꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯛꯄꯤꯔꯒ ꯔꯦꯀꯣꯔꯗꯤꯡꯁꯤ ꯃꯊꯪ ꯑꯗꯨꯝ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯅ ꯋꯤꯁ ꯄꯤꯖꯔꯀꯥꯟꯗ ꯏꯆꯥꯁꯤꯡ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯔꯒ ꯉꯜꯂꯕ ꯑꯌꯨꯛꯁꯤꯗ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯀꯣꯛꯅꯣꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯖꯍꯦꯔꯥꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯋꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯕ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯄꯥꯟꯕ ꯃꯥꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯁꯤꯟꯁꯤ ꯂꯥꯛꯀꯗꯧꯕꯒꯤ ꯄꯨꯡꯖꯥ ꯑꯗꯨꯃꯛꯇꯤ ꯅꯠꯇ꯭ꯔꯒꯁꯨ ꯂꯥꯛꯀꯗꯣꯔꯦ ꯍꯥꯏꯗꯤ ꯃꯆꯦꯒꯤꯗ ꯑꯃꯨꯛ ꯃꯣꯏ ꯂꯩꯐꯝ ꯂꯩꯇꯗꯅ ꯌꯥꯝ ꯋꯥꯅ ꯇꯥꯟꯊꯣꯛꯇꯅ ꯈꯣꯜꯂꯥꯗ ꯂꯩꯗꯅ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏ ꯁꯗꯤꯌꯥꯗ ꯃꯇꯩꯒꯤꯗ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯃꯇꯩꯗꯨꯅ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯇꯧꯁꯟꯕꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯀꯂꯛ ꯈꯝꯕꯟꯕ ꯑꯃ ꯍ꯭ꯌꯨꯃꯦꯟ ꯐꯤꯂꯤꯡꯗꯨ ꯑꯗꯨ ꯂꯥꯛꯑꯦ ꯑꯗꯣ ꯖꯍꯦꯔꯥꯒꯤꯗꯃꯛꯇꯗꯤ ꯃꯗꯨ ꯀꯔꯤꯝꯐꯥꯎ ꯅꯠꯇꯦ ꯃꯥꯗꯤ ꯂꯦꯞꯈꯤꯕ ꯌꯨꯡꯈꯤꯕ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯟꯊꯣꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯑꯗꯨꯒ ꯃꯐꯝꯗꯨꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯃꯥꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯩꯔꯛꯄ ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯌꯨꯝꯒꯤ ꯁꯤꯟꯗꯨꯅꯤ ꯅꯍꯥꯟꯃꯨꯛꯀꯤ 31 ꯁꯨꯔꯛꯄ ꯃꯇꯥꯡꯗꯨꯗ ꯃꯣꯏ ꯁꯗꯤꯌꯥꯗ ꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ 32 ꯁꯨꯕ ꯃꯇꯥꯡꯁꯤꯗ ꯁꯨꯕꯦꯗꯥꯔ ꯑꯗꯨ ꯗꯔꯖꯤ ꯈꯅꯥꯗ ꯍꯧꯖꯔꯒꯦ ꯁꯨꯕꯦꯗꯥꯔ ꯑꯗꯨ ꯗꯔꯖꯤ ꯈꯥꯅꯥꯗ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯁꯗꯤꯌꯥ ꯐꯨꯜ ꯃꯆꯥ 2ꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯏ ꯗꯔꯖꯤ ꯃꯥꯁꯇꯔ ꯑꯁꯤ ꯌꯥꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯃꯟꯈꯤꯗꯨꯅ ꯃꯤ 3 ꯆꯪꯂꯛꯄ ꯑꯁꯤ ꯌꯦꯡꯗꯦ ꯑꯩꯗꯤ ꯗꯔꯖꯤ ꯃꯥꯁꯇꯔꯁꯤꯁꯨ ꯌꯥꯝ ꯍꯩꯕ ꯁꯤꯂꯣꯡꯁꯤꯗ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯒ ꯄꯩꯁꯥ ꯐꯖꯅ ꯇꯥꯟꯕ ꯑꯗꯨꯒꯨꯝꯂꯕ ꯖꯍꯦꯔꯥꯒꯤ ꯃꯆꯦ ꯂꯧꯕ ꯃꯇꯩꯅꯤ ꯁꯨꯕꯦꯗꯥꯔ ꯑꯁꯤꯅ ꯃꯥꯁꯇꯔ ꯑꯁꯤꯗ ꯍꯥꯏꯅ ꯑꯅꯤꯔꯛ ꯃꯥꯁꯇꯔ ꯍꯥꯏꯅ ꯑꯅꯤꯔꯛ ꯀꯧꯕꯗ ꯑꯀꯣꯟꯕꯗ ꯇꯥꯏ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯇꯥꯍꯧꯗꯕ ꯃꯇꯥꯒꯤ ꯁꯂꯥꯝ ꯑꯈꯪꯕ ꯑꯁꯤ ꯇꯧꯏ ꯆꯧꯀ꯭ꯔꯤ 3ꯗ ꯃꯄꯥ ꯃꯆꯥ 3 ꯑꯁꯤ ꯐꯝꯃꯤ ꯐꯨꯔꯤꯠ 2 ꯑꯁꯤꯇ ꯉꯁꯤ ꯅꯨꯡꯗꯥꯡ ꯅꯪꯅꯕ ꯇꯨꯗꯕ ꯌꯥꯗꯔꯦ ꯍꯥꯏꯗꯨꯅ ꯐꯨꯜ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯐꯤ ꯑꯗꯣ ꯃꯥꯁꯇꯔ ꯑꯁꯤꯗ ꯄꯤꯔꯦ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯄꯨꯔꯒ ꯃꯄꯥꯁꯤꯅ ꯂꯥꯛꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯤ ꯑꯗꯨ ꯂꯧꯔꯒ ꯏꯀꯥꯏ ꯈꯨꯝꯅꯅ ꯐꯤ ꯑꯗꯨ ꯂꯧꯔꯒ ꯇꯨꯒꯗꯕ ꯃꯑꯣꯡꯗ ꯋꯥ ꯄꯨꯝꯅꯃꯛ ꯉꯥꯡꯅꯗꯨꯅ ꯂꯣꯏꯔꯦ ꯃꯌꯥꯒ ꯃꯄꯥꯒꯗꯤ ꯊꯣꯛꯈꯔꯦ ꯁꯌꯥꯁꯦ ꯃꯥꯁꯇꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯦ ꯃꯆꯦꯅ ꯍꯟꯅ ꯌꯦꯡꯂꯒ ꯂꯥꯛꯑꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯕꯗ ꯃꯄꯥꯁꯨ ꯌꯦꯡꯉꯤ ꯁꯌꯥꯅ ꯐꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯎꯔꯦ ꯁꯨꯕꯦꯗꯥꯔ ꯆꯪꯂꯛꯇꯨꯅ ꯐꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯃꯥꯁꯇꯔꯗ ꯍꯪꯉꯤ ꯁꯤꯂꯣꯡꯗꯒꯤ ꯂꯩꯔꯛꯄꯅꯤ ꯍꯥꯏ ꯃꯤꯅ ꯄꯨꯔꯛꯄꯅꯤ ꯑꯗꯨꯗꯤ ꯏꯄꯥ ꯆꯦꯟꯕꯤꯒꯦ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ 2 ꯑꯗꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯔꯦ ꯄꯨꯡ 2 ꯇꯥꯕꯗ ꯐꯨꯜ ꯃꯆꯤꯟ ꯃꯅꯥꯎ ꯖꯍꯦꯔꯥꯒꯤꯗ ꯂꯥꯛꯏ 3 ꯑꯁꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯣꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯁꯇꯔ ꯑꯁꯤ ꯀꯨꯝꯃꯛꯏ 3 ꯑꯗꯨ ꯐꯝꯕ ꯎꯕꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯀꯨꯆꯨ ꯃꯥꯡꯈꯔꯦ ꯇꯐꯤꯡ ꯑꯃꯨꯛ ꯀꯥꯒꯗꯕꯒꯤ ꯆꯥꯛ ꯆꯥꯈꯔꯦ ꯗꯔꯖꯤꯗꯣ ꯀꯣꯛ ꯆꯠꯈꯤꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯦ ꯆꯠꯇꯦ ꯑꯣꯜꯂꯩ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯃꯆꯦꯝ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯊꯣꯛꯇꯔꯦ ꯃꯆꯦꯝꯅ ꯏꯕꯦꯝꯃ ꯉꯥꯏꯍꯥꯛꯇ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯩꯇꯩꯂꯣꯟꯅ ꯖꯍꯦꯔꯥꯕꯨ ꯃꯆꯦꯒꯤ ꯀꯥꯔꯣꯝꯗ ꯀꯧꯁꯤꯟꯈꯤ ꯃꯇꯩꯅ ꯖꯍꯦꯔꯥꯕꯨ ꯐꯨꯔꯤꯠ ꯑꯁꯤ ꯆꯥꯕꯔ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯄꯤ ꯖꯍꯦꯔꯥꯅ ꯀꯣꯟꯅ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯆꯠꯀꯦ ꯇꯧꯕꯗ ꯈꯨꯠ ꯐꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯦꯗ ꯆꯥꯕꯔ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯑꯁꯤ ꯅꯝꯗꯨꯅ ꯂꯤꯠꯍꯜꯂꯦ ꯃꯆꯦ ꯆꯪꯂꯛꯏ ꯃꯆꯦꯅ ꯐꯨꯔꯤꯠ ꯑꯣꯏꯔꯒ ꯌꯥꯝꯅ ꯐꯖꯩꯅ ꯍꯥꯏ ꯐꯤ
ꯑꯁꯤ ꯆꯤꯡꯊꯗꯨꯅ ꯌꯦꯡꯕꯗ ꯊꯕꯥꯛꯂꯣꯝꯗ ꯈꯔ ꯆꯤꯜꯂꯞ ꯇꯧꯔꯦ ꯃꯁꯤꯅ ꯁꯦꯝꯕꯗ ꯃꯁꯥꯅ ꯆꯤꯟꯕ ꯐꯤ ꯑꯣꯏꯔꯦ ꯃꯇꯩꯅ ꯆꯤꯛꯀꯗꯒꯨꯝ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯊꯗꯨꯅ ꯁꯦꯝꯕꯗ ꯐꯨꯔꯤꯠ ꯑꯁꯦ ꯑꯁꯣꯏꯕ ꯃꯐꯝ ꯑꯁꯦ ꯊꯤꯕ ꯈꯪꯗꯔꯦ ꯐꯤ ꯑꯁꯤꯅ ꯃꯤꯒꯤ ꯂꯩꯔꯛꯄꯗꯒꯤ ꯂꯧꯕ ꯑꯣꯏꯗꯨꯅ ꯐꯨꯔꯤꯠ ꯑꯁꯤ ꯑꯆꯥꯕ ꯀꯧꯕ ꯌꯥꯗꯔꯦ ꯐꯨꯜ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯐꯅ ꯀꯨꯏꯔꯦ ꯁꯌꯥ ꯑꯁꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯍꯣꯕꯗ ꯌꯦꯡꯉꯨꯔꯦ ꯍꯟꯗꯣꯛꯇꯨꯅ ꯊꯣꯔꯛꯏ ꯇꯐꯤꯡ ꯗꯤꯗꯤ ꯖꯍꯦ ꯌꯥꯝꯅ ꯊꯨꯅ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯛꯏ ꯖꯍꯦꯔꯥ ꯐꯨꯔꯤꯠ ꯑꯁꯤ ꯂꯧꯊꯣꯛꯄ ꯅꯪꯗꯦ ꯐꯤꯈꯣꯛ ꯏꯟꯁꯤꯟꯗꯨꯅ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯃꯉꯛꯇ ꯇꯣꯞ ꯀꯣꯟꯗꯨꯅ ꯃꯥꯡꯒꯣꯟꯂꯣꯝꯗ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯇꯥꯞ ꯀꯣꯟꯗꯨꯅ ꯃꯉꯛꯇ ꯇꯥꯞ ꯀꯣꯟꯗꯨꯅ ꯃꯥꯡꯒꯣꯟꯂꯣꯝꯗ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯂꯝꯕꯤꯔꯣꯝꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯖꯍꯦꯔꯥꯗ ꯇꯥꯛꯏ ꯑꯗꯨꯒ ꯑꯅꯤ ꯑꯁꯦ ꯅꯣꯛꯐꯦꯠ ꯇꯧꯅꯤ ꯃꯌꯥꯗꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯐꯝꯃꯤ ꯃꯌꯥꯗꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯐꯝꯃꯤ ꯃꯆꯦꯁꯨ ꯃꯇꯩꯁꯨ ꯊꯣꯔꯛꯂꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯪꯕꯗ ꯁꯌꯥꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯗꯨꯅ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯑꯁꯦ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ ꯁꯌꯥꯅ ꯐꯨꯔꯤꯠ ꯑꯗꯨ ꯄꯥꯝꯃꯨꯗꯔꯥ ꯏꯃꯨꯡꯗ ꯂꯤꯊꯣꯛꯄꯕꯣ ꯍꯥꯏꯗꯨꯅ ꯃꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯩ ꯑꯁꯤꯅ ꯁꯥꯎꯕꯗꯤ ꯂꯩꯕ ꯂꯥꯛꯄ ꯉꯝꯗꯔꯦ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯅꯨꯡꯗ ꯆꯦꯜꯂꯤꯕꯁꯤ ꯄꯨꯝꯅꯃꯛꯅ ꯎꯕꯤꯔꯝꯒꯅꯤ ꯃꯇꯩ ꯑꯁꯦ ꯀꯔꯤꯃꯠꯇ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯊꯕꯛ ꯁꯨꯐꯝ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯁꯌꯥꯅ ꯃꯥꯁꯇꯔ ꯁꯣꯝꯗ ꯑꯝꯇ ꯆꯪꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯀꯧꯁꯤꯜꯂꯦ ꯁꯌꯥꯅ ꯗꯤꯗꯤꯒꯤ ꯐꯨꯔꯤꯠ ꯑꯁꯦ ꯆꯤꯟꯃꯜꯂꯦ ꯑꯩꯕꯨ ꯂꯧꯖꯔꯣ ꯍꯥꯏꯔꯤ ꯗꯤꯗꯤꯒꯤ ꯑꯃ ꯇꯨꯕꯤꯔꯣ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯑꯁꯤ ꯅꯣꯛꯏ ꯑꯇꯩꯅ ꯐꯩꯗꯅ ꯀꯩꯗꯧꯒꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯏꯕꯦꯝꯃ ꯂꯤꯠꯂꯣ ꯅꯉꯣꯟꯗꯗꯤ ꯆꯥꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯦ ꯖꯍꯦꯔꯥꯅ ꯐꯨꯔꯤꯠ ꯂꯧꯊꯣꯛꯏ ꯃꯥꯁꯇꯔ ꯌꯥꯎꯏ ꯁꯌꯥꯅ ꯂꯤꯠꯁꯤꯜꯂꯤ ꯃꯥꯁꯇꯔ ꯌꯥꯎꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯏꯇꯠ ꯇꯠꯇꯅ ꯎꯔꯤꯕ ꯃꯌꯥꯝꯃꯛꯅ ꯌꯦꯡꯕꯗ ꯐꯖꯩ ꯁꯌꯥꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯁꯤꯜꯂꯦ ꯗꯤꯗꯤ ꯂꯧꯊꯣꯛꯑꯔꯣꯏꯗꯔꯥ ꯃꯥꯁꯇꯔꯅ ꯆꯥꯔꯕꯔꯥ ꯍꯥꯏ ꯃꯥꯁꯇꯔꯅ ꯌꯦꯡꯕꯗ ꯑꯁꯣꯏꯕ ꯁꯦꯝꯅꯕ ꯌꯦꯡꯕ ꯑꯣꯏꯗꯔꯦ ꯌꯦꯡꯅꯕ ꯄꯣꯠ ꯌꯦꯡꯕꯃꯨꯛ ꯃꯥꯁꯇꯔꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏ ꯄꯨꯛꯅꯤꯡꯒꯤ ꯑꯥꯔꯊꯗꯨꯅꯤ ꯃꯆꯦꯝ ꯑꯅꯤ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯅꯤ ꯁꯪꯒ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯑꯁꯥꯎꯕ ꯁꯪꯒ ꯃꯥꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯃꯥꯡꯈꯔꯦ ꯁꯌꯥꯅ ꯃꯥꯅ ꯍꯥꯟꯅ ꯂꯤꯠꯂꯛꯄ ꯐꯨꯔꯤꯠ ꯑꯗꯨ ꯈꯥꯎꯗꯒꯤ ꯃꯉꯥꯒꯤ ꯅꯣꯠ ꯑꯃꯅꯦ ꯑꯗꯩ ꯑꯃꯒꯤ ꯅꯣꯠ ꯑꯍꯨꯝꯅꯦ ꯃꯥꯁꯇꯔꯗ ꯄꯤ ꯃꯥꯁꯇꯔꯅ ꯃꯄꯨꯗ ꯍꯥꯏ ꯑꯍꯨꯝ ꯑꯗꯨ ꯅꯣꯛꯏ ꯃꯄꯨꯗ ꯃꯥꯁꯇꯔꯅ ꯍꯥꯏꯔꯤꯁꯦ ꯃꯄꯨꯗ ꯄꯤꯌꯨꯅ ꯑꯍꯨꯝ ꯑꯗꯨ ꯅꯣꯛꯏ ꯁꯌꯥꯅ ꯖꯍꯦꯔꯥꯗ ꯅꯣꯠ 4 ꯑꯗꯨ ꯄꯤ ꯖꯍꯦꯔꯥ ꯅꯣꯛꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯄꯥꯏꯁꯤꯜꯂꯣ ꯀꯥꯟꯅꯕꯅꯦ ꯄꯩꯁꯥ ꯍꯥꯏꯕꯁꯦ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯄꯥꯏꯍꯜꯂꯦ ꯍꯥꯏꯅ ꯁꯌꯥꯅ ꯃꯥꯁꯇꯔꯗ ꯐꯔꯦꯗꯅ ꯃꯥꯁꯇꯔꯖꯤ ꯐꯔꯦ ꯍꯥꯏꯅꯔꯦ ꯁꯌꯥꯅ ꯑꯩꯈꯣꯏ ꯂꯥꯛꯏꯕꯁꯦ ꯃꯥꯁꯇꯔꯖꯤꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯅꯤꯗꯣ ꯖꯇ꯭ꯔꯥ ꯐꯔꯨꯗꯨꯅ ꯐꯨꯔꯤꯠꯁꯨ ꯐꯪꯉꯤꯕꯅꯦ ꯋꯥ ꯑꯃꯇꯒ ꯍꯥꯏꯒꯦ ꯀꯔꯤ ꯂꯧꯈꯤꯒꯦ ꯍꯥꯏꯕꯒꯦ ꯐꯨꯔꯤꯠ ꯑꯃ ꯂꯧꯔꯦꯗꯅ ꯂꯧꯕꯤꯔꯔꯣꯏꯗ ꯌꯥꯎꯀꯣ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯧꯅꯤ ꯌꯦꯡꯉꯣ ꯍꯥꯏꯔꯣꯅꯦ ꯌꯥꯎꯀꯣ ꯌꯥꯒꯦ ꯍꯥꯏꯔꯣꯅꯦ ꯍꯣꯔꯦꯟꯅꯦ ꯗꯤꯗꯤꯒ ꯑꯩꯈꯣꯏ ꯊꯤꯌꯦꯇꯔꯗ ꯌꯦꯡꯉꯨꯒꯦꯅꯦ ꯌꯦꯡꯉꯣ ꯑꯗꯨ ꯅꯈꯣꯏꯒꯤ ꯅꯊꯧꯅꯤ ꯑꯩꯒꯤꯁꯨ ꯏꯊꯧ ꯌꯥꯝꯅ ꯂꯩꯍꯧꯔꯤ ꯆꯠꯂꯒꯦ ꯅꯈꯣꯏ ꯐꯝꯍꯧꯈꯣ ꯍꯥꯏꯗꯨꯅ ꯃꯥꯁꯇꯔ ꯑꯁꯦ ꯗꯔꯖꯤ ꯈꯅꯥꯗ ꯆꯠꯈꯔꯦ ꯑꯍꯨꯝ ꯑꯗꯨ ꯅꯨꯡꯉꯥꯏꯅꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯤꯅ ꯀꯔꯤꯅꯣ ꯍꯥꯏꯒꯗꯕ ꯑꯃꯗꯤ ꯖꯍꯦꯔꯥ ꯑꯁꯤꯗꯤ ꯃꯇꯩꯅ ꯐꯨꯔꯤꯠ ꯇꯨꯕꯤꯅꯤ ꯍꯥꯏꯔꯦ ꯇꯨꯔꯦ ꯆꯥꯗ꯭ꯔꯦ ꯃꯤꯅ ꯂꯧꯈ꯭ꯔꯦ ꯂꯨꯄꯥ ꯐꯪꯂꯦ ꯊꯤꯌꯦꯇꯔ ꯌꯦꯡꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯣꯛꯏ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯅ ꯅꯣꯛꯇꯦ ꯍꯥꯏꯕꯒꯤ ꯑꯇꯩ ꯋꯥꯈꯜꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯉꯝꯗꯅ ꯂꯩꯔꯤ ꯗꯔꯖꯤ ꯈꯥꯅꯥ ꯀꯥꯟꯇꯤꯟ ꯃꯅꯥꯛꯇ ꯃꯌꯨꯝꯅ ꯈꯔ ꯊꯥꯞꯅ ꯂꯩꯕꯅꯤ ꯁꯨꯕꯦꯗꯥꯔ ꯑꯗꯨꯒꯤ ꯄꯋꯥ ꯑꯃꯔꯣꯝ ꯂꯥꯞꯅ ꯖꯍꯦꯔꯥꯒꯤ ꯃꯇꯩꯒꯤ ꯌꯨꯝ ꯑꯁꯦ ꯂꯩ ꯃꯥꯁꯇꯔ ꯑꯁꯤꯅ ꯖꯍꯦ ꯅꯪꯕꯨ ꯊꯤꯌꯦꯇꯔ ꯆꯠꯀꯗꯔꯅꯦ ꯆꯠꯆꯔꯣꯏ ꯀꯔꯤ ꯋꯥꯅꯣ ꯅꯃꯥꯟꯅꯕꯅ ꯍꯧꯔꯒ ꯆꯠꯂꯨ ꯅꯆꯦꯒ ꯆꯠꯀꯦꯔ ꯍꯪꯅꯔꯤ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯐꯨꯜ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯀꯣꯛ ꯍꯦꯛ ꯂꯥꯛꯂꯦ ꯆꯠꯁꯤ ꯄꯨꯡ 7:30 ꯇꯥꯔꯦ 9ꯗ ꯍꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯧꯔꯗꯨꯅ ꯃꯇꯩꯅ ꯎꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯊꯦꯡꯕ ꯑꯉꯟꯕ ꯍꯥꯏꯕ ꯊꯣꯏꯅ ꯂꯩꯇꯔꯦ
ꯁꯨꯕꯦꯗꯥꯔꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯥꯡꯗ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯑꯁꯤ ꯐꯝꯃꯦ ꯗꯔꯖꯤ ꯃꯥꯁꯇꯔꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯄ꯭ꯂꯇꯟ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯌꯥꯝꯅ ꯇꯥꯟꯅꯔꯦ ꯉꯁꯤꯗ ꯃꯤꯌꯥꯝ ꯇꯤꯟꯕꯗ ꯊꯣꯔꯛꯄ ꯑꯃ ꯑꯣꯏꯔꯦ ꯀꯅꯥꯅꯣ ꯑꯁꯤꯔꯥ ꯑꯣꯏꯕ ꯇꯥꯏ ꯑꯁꯤꯅꯤ ꯑꯣꯏ ꯍꯥꯏꯕ ꯌꯥꯎꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯥꯡꯅꯗꯨꯅ ꯊꯤꯌꯦꯇꯔꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯁꯤꯕꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯦ ꯌꯦꯡꯅꯅꯕꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯕ ꯑꯗꯨ ꯌꯦꯡꯕꯗ ꯎꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯆꯨꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯦꯡꯅꯕ ꯄꯣꯠꯀꯤ ꯁꯦꯟꯗꯣꯡ ꯐꯪꯗꯦ ꯃꯒꯨꯟ ꯃꯥꯡꯉꯤ ꯏꯀꯥꯏꯕ ꯅꯪꯉꯤ ꯑꯗꯨꯅ ꯌꯦꯡꯅꯕ ꯁꯦꯝ ꯁꯥꯔꯨꯕꯗꯤ ꯑꯔꯨꯕꯅꯤ ꯃꯁꯥꯅ ꯇꯥꯔꯕꯅꯤ ꯇꯣꯡꯅꯅꯕ ꯁꯦꯃꯨ ꯁꯥꯔꯨꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯥꯡꯕ ꯂꯩꯇꯦ ꯏꯀꯥꯏꯕ ꯄꯣꯛꯇꯦ ꯃꯒꯨꯟꯁꯨ ꯃꯥꯡꯗꯦ ꯃꯌꯥꯝ ꯑꯗꯨꯅ ꯖꯍꯦꯔꯥꯕꯨ ꯌꯦꯡꯉꯤ ꯖꯍꯦꯔꯥꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯁꯦꯝꯃꯨꯕ ꯑꯉꯛꯄ ꯄꯨꯛꯅꯤꯡ ꯄꯛꯇ꯭ꯔꯕ ꯖꯍꯦꯔꯥꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯅ ꯌꯦꯡꯕꯗ ꯄꯨꯛꯆꯦꯜ ꯇꯤꯡꯕ ꯆꯤꯡꯅꯕ ꯂꯩꯇꯕꯗꯣ ꯈ꯭ꯋꯥꯏꯅ ꯄꯦꯟꯅꯕ ꯑꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯗꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯁꯥꯗ ꯃꯆꯠꯂꯤ ꯃꯃꯤꯠꯅꯗ ꯃꯌꯦꯡꯉꯤ ꯃꯕꯨꯛ ꯌꯥꯎꯗꯅ ꯁꯨꯃꯜ ꯂꯩꯔꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯃꯇꯅ ꯖꯍꯦꯔꯥꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗꯦ ꯊꯤꯌꯦꯇꯔꯒꯤ ꯗ꯭ꯔꯣꯞ ꯁꯤꯟꯒꯤ ꯃꯃꯥꯡꯗ ꯊꯥꯕ ꯁ꯭ꯀ꯭ꯔꯤꯟ ꯍꯥꯏꯗꯣꯛꯂꯛꯂꯦ ꯂꯤꯂꯥ ꯍꯧꯔꯛꯂꯦ ꯖꯍꯦꯔꯥꯁꯦ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯥ ꯑꯣꯏꯔꯦ ꯁꯗꯤꯌꯥꯐꯨꯜ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯏꯉꯛ ꯉꯛꯏ ꯖꯍꯦꯔꯥꯒꯤ ꯃꯃꯤꯠ ꯑꯁꯦ ꯃꯄꯤꯅ ꯀꯪꯕ ꯂꯩꯈꯤꯗꯔꯦ ꯖꯍꯦꯔꯥꯅ ꯀꯛꯆꯦꯡ ꯆꯠꯄ ꯎꯕ ꯅꯤꯡꯊꯤꯕ ꯊꯥꯕꯜꯗ ꯆꯠꯄꯒꯨꯝꯅ ꯍꯤꯟꯗꯤ ꯂꯣꯟ ꯂꯧꯕ ꯉꯝꯃꯤ ꯂꯤꯂꯥ ꯑꯁꯤ ꯍꯤꯟꯗꯤꯅꯤ ꯀꯧꯏ ꯈꯨꯝꯗꯦ ꯍꯥꯏ ꯇꯥꯗꯦ ꯉꯁꯤꯒꯤ ꯂꯤꯂꯥ ꯑꯁꯤꯗ ꯖꯍꯦꯔꯥ ꯄꯨꯡꯆꯪ ꯆꯪꯈꯔꯦ ꯂꯤꯂꯥ ꯎꯈꯤꯗꯔꯦ ꯂꯤꯂꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯑꯗꯨꯅ ꯖꯍꯦꯔꯥꯕꯨ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯄꯨꯡꯀꯨꯞ ꯀꯨꯞꯇꯅ ꯊꯝꯈꯔꯦ ꯃꯪꯗ ꯈꯨꯟꯕ ꯃꯅꯤꯅ ꯇꯥꯏꯕꯪ ꯊꯣꯛꯅ ꯄꯥꯏꯔꯝꯕꯒꯨꯝꯅ ꯐꯪꯉꯝꯗꯅ ꯐꯪꯂꯕ ꯃꯅꯤ ꯑꯣꯏꯕ ꯅꯨꯄꯥ ꯃꯔꯛꯇꯒꯤ ꯇꯥꯡꯂꯕ ꯑꯊꯧꯕ ꯃꯊꯣꯛ ꯀꯥꯔꯛꯄ ꯐꯤꯖꯦꯠ ꯑꯣꯏꯔꯕ ꯁꯛꯀꯤ ꯆꯨꯒꯤ ꯐꯖꯕꯅ ꯃꯥꯒꯤ ꯃꯆꯨ ꯂꯥꯛꯂꯕ ꯄꯥꯈꯪꯅꯤ ꯑꯀꯟꯕ ꯂꯥꯟꯗ ꯆꯣꯡꯊꯣꯛꯂꯛꯂꯕꯗ ꯁꯦꯅꯥꯄꯇꯤ ꯍꯤꯟꯗꯨ ꯃꯆꯥ ꯑꯁꯤꯕꯨ ꯉꯁꯤ ꯑꯌꯨꯛ ꯑꯍꯥꯟꯕ ꯇꯥꯔꯛꯄ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛꯅ ꯆꯐꯨ ꯁꯥꯅ ꯁꯥꯠꯄ ꯈꯣꯡꯀꯥꯞꯇ ꯋꯥꯏꯔꯛꯄ ꯃꯊꯣꯟ ꯀꯥꯔꯛꯄ ꯃꯅꯥ ꯄꯨꯡꯂꯕꯤ ꯃꯨꯁꯜꯃꯥꯟ ꯅꯨꯄꯤ ꯑꯃꯅ ꯃꯨꯁꯜꯃꯥꯟ ꯃꯥꯒꯤ ꯌꯦꯛꯅꯕ ꯁꯦꯅꯥꯄꯇꯤ ꯑꯁꯤꯕꯨ ꯃꯨꯁꯜꯃꯥꯟꯒꯤ ꯃꯈꯨꯠꯇꯒꯤ ꯑꯀꯟꯕ ꯂꯥꯜꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯀꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯍꯥꯏꯕꯁꯤꯇꯅꯤ ꯖꯍꯦꯔꯥꯅ ꯈꯪꯖꯔꯤꯕ ꯂꯤꯂꯥ ꯑꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯃꯥꯏꯀꯩ ꯑꯃꯠꯇꯕꯨ ꯖꯍꯦꯔꯥꯅ ꯎꯕ ꯂꯩꯇꯦ ꯐꯝꯃꯤꯟꯅꯔꯤꯕꯤꯁꯤꯡ ꯑꯗꯨꯅ ꯂꯤꯂꯥꯗꯒ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯖꯍꯦꯔꯥꯕꯨ ꯌꯦꯡꯂꯒ ꯃꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯕ ꯎꯔꯒ ꯃꯈꯣꯏꯁꯨ ꯃꯄꯤ ꯇꯥꯔꯦ ꯂꯤꯂꯥ ꯑꯁꯤꯅ ꯍꯦꯛ ꯂꯣꯏꯕꯒ ꯖꯍꯦꯔꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯩꯇꯥꯜ ꯑꯣꯏꯅ ꯇꯥꯔꯦ ꯖꯍꯦꯔꯥ ꯄꯦꯟꯈ꯭ꯔꯗꯨꯅ ꯃꯄꯤ ꯃꯇꯨꯝ ꯇꯥꯅ ꯅꯣꯛꯏ ꯐꯨꯜ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯅꯣꯛꯇꯦ ꯃꯃꯥꯏ ꯂꯥꯡꯁꯤꯜꯂꯤ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯖꯍꯦꯔꯥ ꯇꯁꯕꯤꯔ ꯑꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯖꯍꯦꯔꯥꯒꯤ ꯃꯃꯤꯠꯇ ꯀꯨꯟꯖꯣꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯔꯥꯖꯄꯨꯠ ꯁꯦꯅꯥꯄꯇꯤ ꯖꯒꯠ ꯁꯤꯡ ꯑꯣꯏꯅ ꯎꯔꯦ ꯑꯌꯦꯁꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅ ꯃꯊꯧꯅꯥ ꯐꯨꯗꯣꯛꯄ ꯖꯒꯠ ꯁꯤꯡꯍꯒꯤꯗꯃꯛꯇ ꯁꯤꯡꯖꯈꯤꯕ ꯄ꯭ꯔꯦꯝꯒꯤ ꯂꯃꯟꯕꯨ ꯖꯍꯦꯔꯥꯅ ꯀꯜꯂꯛꯂꯦ ꯑꯗꯣ ꯀꯩꯅꯣꯁꯤ ꯃꯍꯥꯀꯕꯤꯁꯤ ꯗꯨꯔꯒꯦꯁ ꯅꯟꯗꯤꯅꯤꯁꯨ ꯌꯥꯝꯅ ꯐꯖꯅ ꯗꯥꯏꯖꯦꯁ ꯇꯧꯅ ꯃꯥꯅ ꯄꯥꯔꯀꯥꯟꯗ ꯎꯄꯃꯥ ꯑꯂꯪꯀꯥꯔ ꯑꯣꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯛꯏ ꯖꯍꯦꯔꯥ ꯂꯩꯕ ꯉꯝꯈꯤꯗꯔꯦ ꯑꯌꯨꯛ ꯑꯁꯤꯗ ꯃꯇꯩ ꯑꯁꯤ ꯁꯤꯂꯣꯡ ꯆꯠꯀꯦ ꯍꯥꯏꯅ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯄ ꯂꯣꯏꯔꯦ ꯖꯍꯦꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯑꯩ ꯁꯤꯂꯣꯡ ꯆꯠꯀꯗꯧꯔꯤ ꯍꯥꯏꯔꯨꯔꯦ ꯖꯍꯦꯔꯥ ꯈꯨꯝꯐꯝ ꯈꯪꯗꯦ ꯈꯨꯝꯅꯤꯡꯕꯁꯨ ꯂꯩꯇꯦ ꯈꯨꯝꯅꯤꯡꯗꯕꯁꯨ ꯂꯩꯇꯦ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯩ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯖꯍꯦꯔꯥ ꯅꯨꯡꯉꯥꯏꯇꯗꯨꯅ ꯈꯪꯗꯦ ꯍꯥꯏ ꯑꯗꯨꯅꯅꯤ ꯃꯇꯩ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯊꯨꯡꯕ ꯉꯝꯗꯦ ꯃꯇꯩ ꯑꯗꯣ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯃꯇꯩ ꯑꯗꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯨꯕ ꯉꯝꯖꯗꯦ ꯉꯔꯥꯡꯒꯤ ꯐꯨꯔꯤꯠ ꯐꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯤꯔꯛꯎ ꯍꯥꯏꯔꯦ ꯖꯍꯦꯔꯥ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ ꯅꯍꯥꯟ ꯃꯈꯩ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯐꯝꯃꯤ ꯀꯞꯂꯝꯃꯤ ꯑꯔꯨꯕ ꯑꯃꯝꯕ ꯏꯁꯤꯡꯒꯤ ꯂꯩꯈꯥꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯅꯨꯡꯗꯨꯡꯒꯨꯝꯅ ꯖꯍꯦꯔꯥ ꯃꯝꯗꯨꯅ ꯂꯩꯔꯦ ꯉꯁꯤꯗꯤ ꯊꯝꯕ ꯉꯝꯈꯤꯗꯔꯦ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯎꯈꯣꯡ ꯑꯃꯗ ꯊꯣꯔꯛꯇꯨꯅ ꯐꯝꯃꯨꯔꯦ ꯃꯅꯤꯄꯨꯔꯕꯨ ꯈꯟꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯦ ꯑꯇꯤꯌꯥ ꯎꯇꯣꯟ ꯋꯥꯇꯣꯟ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯀꯞꯂꯒ ꯇꯟꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯇꯩꯒꯤ ꯃꯨꯛꯐꯨ ꯀꯂꯝ ꯑꯗꯨ ꯂꯧꯊꯣꯛꯎꯗꯨꯅ ꯆꯤꯊꯤ
ꯏꯔꯦ ꯃꯥꯅ ꯒꯣꯄꯥꯜꯕꯨ ꯏꯕꯦꯝꯆꯥꯕꯨ ꯀꯥꯏꯅꯔꯛꯄ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯑꯗꯨꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯈꯣꯡꯖꯣꯝ ꯑꯣꯏꯗꯨꯅ ꯅꯤꯡꯖꯕꯕꯨ ꯀꯥꯏꯔꯛꯄꯒꯤ ꯑꯋꯥꯕ ꯃꯄꯨꯡ ꯐꯥꯍꯜꯂꯤꯕ ꯑꯁꯤ ꯏꯒꯗꯕꯅꯤ ꯆꯤꯊꯤ ꯑꯁꯤꯗ ꯕꯅꯥꯟꯒꯤ ꯑꯔꯦꯞꯄ ꯂꯩꯇꯦ ꯋꯥꯍꯩꯒꯤ ꯑꯥꯔꯊ ꯊꯤꯗꯦ ꯃꯥꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨ ꯐꯣꯡꯗꯣꯛꯅꯕ ꯆꯤꯊꯤ ꯑꯁꯤ ꯏ ꯆꯦꯒꯤ ꯑꯣꯏꯅ ꯌꯦꯠꯇ ꯂꯥꯏꯔꯤꯛ ꯏꯕꯒꯤ ꯊꯥꯕ ꯍꯧꯅꯕ ꯆꯤꯊꯤꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯉꯥꯛꯇꯦ ꯄꯩꯁꯥ 9ꯒꯤ ꯇꯤꯀꯦꯠ ꯑꯃ ꯅꯝꯗꯨꯅ ꯆꯤꯊꯤ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯊꯥꯈꯔꯦ ꯇꯤꯀꯦꯠ ꯑꯃꯃꯝ ꯅꯞꯄꯒ ꯊꯥꯕꯗꯨ ꯃꯇꯝꯗꯨꯗ ꯄꯩꯁꯥ 9ꯒꯤꯅ ꯌꯥꯕ ꯃꯅꯤꯄꯨꯔꯗ ꯆꯤꯊꯤ ꯊꯨꯡꯈꯔꯦ ꯃꯅꯨꯡ ꯑꯁꯤꯗ ꯗꯔꯖꯤ ꯃꯥꯁꯇꯔ ꯑꯁꯦ ꯁꯤꯂꯣꯡꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ ꯐꯨꯔꯤꯠ ꯐꯤ ꯑꯗꯨꯅꯦ ꯁꯥꯔꯤ ꯏꯅꯐꯤꯅꯆꯤꯡꯕ ꯃꯆꯦꯒꯤꯁꯨ ꯃꯥꯒꯤꯁꯨ ꯂꯩꯔꯛꯏ ꯃꯇꯩ ꯑꯁꯦ ꯄꯨꯛꯅꯤꯡ ꯑꯁꯦ ꯏꯆꯤꯡ ꯆꯤꯡꯅꯩ ꯃꯃꯩꯗ ꯖꯍꯦꯔꯥ ꯑꯁꯤꯁꯨ ꯆꯤꯡꯅꯔꯛꯂꯦ ꯃꯆꯦ ꯑꯗꯨꯁꯨ ꯆꯤꯡꯅꯔꯦ ꯈꯔ ꯂꯩꯔꯒ ꯃꯃꯥ ꯑꯗꯨꯁꯨ ꯆꯤꯡꯅꯔꯛꯂꯦ ꯆꯤꯡꯅꯕꯁꯦ 3 ꯁꯨꯔꯦ ꯆꯤꯡꯅꯔꯤꯕ 3 ꯑꯁꯤꯅ ꯀꯅꯥꯅ ꯀꯅꯥꯗ ꯁꯦꯡꯗꯣꯛꯎꯕ ꯌꯥꯕꯗꯤ ꯑꯃꯠꯇꯁꯨ ꯊꯣꯛꯇꯔꯦ ꯖꯍꯦꯔꯥꯅ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯇꯣꯝꯇ ꯅꯨꯡꯊꯤꯜ ꯑꯃ ꯂꯩ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯌꯩ ꯖꯍꯦꯔꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯗ ꯗꯔꯖꯤ ꯃꯥꯁꯇꯔ ꯑꯁꯤ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯖꯍꯦꯔꯥꯗꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯇꯩꯅ ꯆꯪꯈꯤꯗꯨꯅ ꯖꯍꯦꯔꯥꯒꯤ ꯐꯃꯨꯡꯗ ꯐꯝꯃꯤ ꯋꯥ ꯑꯃ ꯍꯪꯒꯦ ꯂꯥꯎ ꯑꯗꯨꯅ ꯃꯇꯩꯅ ꯀꯧꯁꯤꯜꯂꯤ ꯖꯍꯦꯔꯥꯅ ꯍꯥꯏꯕꯤꯌꯨ ꯁꯤꯗ ꯂꯥꯎꯅꯦ ꯍꯥꯏꯕꯗ ꯃꯇꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯇꯩꯅ ꯖꯍꯦꯔꯥ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯅꯆꯤꯟ ꯅꯅꯥꯎꯅ ꯂꯣꯏꯔꯦ ꯏꯃꯥ ꯑꯁꯤꯒ ꯅꯈꯣꯏ ꯅꯠꯇꯅ ꯀꯅꯥ ꯑꯃꯒꯤ ꯋꯥꯔꯨꯅꯤꯡꯉꯥꯏ ꯂꯩꯇꯔꯦ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯁꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯆꯦꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ ꯏꯃꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯩꯅ ꯁꯤꯂꯣꯡꯗ ꯆꯠꯂꯨꯕꯁꯦ ꯅꯪꯒꯤ ꯅꯍꯥꯟꯒꯤ ꯐꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯗꯨꯇꯕꯨ ꯂꯩꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯉꯥꯏ ꯑꯩꯒꯤ ꯂꯨꯄꯥ 100ꯅꯤ ꯍꯧꯖꯤꯛ ꯂꯧꯊꯣꯛꯄ ꯌꯥꯕ ꯖꯥꯒꯔꯗ ꯂꯩ ꯑꯩꯒꯤ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯂꯨꯄꯥ 100ꯅꯤ ꯂꯨꯄꯥ 2,000ꯒꯤ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯔꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5-6ꯇ ꯉꯥꯏꯔꯦ ꯂꯨꯄꯥ ꯑꯁꯤ ꯐꯪꯂꯒꯅꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯉꯣꯟꯗ ꯂꯣꯏꯅ ꯄꯤꯒꯅꯤ ꯅꯪꯒꯤ ꯅꯃꯤꯡꯗ ꯍꯥꯏꯕ ꯋꯤꯜ ꯇꯧꯒꯦ ꯍꯥꯏꯅ ꯅꯤꯡꯉꯦ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯆꯠꯄꯁꯨ ꯍꯧꯖꯤꯛꯁꯤ ꯍꯥꯏꯕꯅꯤ ꯋꯤꯜ ꯑꯁꯤ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯅꯆꯦꯒꯤ ꯄꯨꯂꯞ ꯑꯣꯏꯈ꯭ꯔꯒꯅꯤ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯆꯍꯤ 39-40 ꯆꯪꯂꯦ ꯄꯨꯟꯁꯤ ꯑꯁꯤ ꯃꯃꯩ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯍꯥꯏꯕꯅꯤ ꯋꯤꯜ ꯑꯁꯤ ꯄꯥꯒꯦ ꯇꯥꯎ ꯍꯥꯏꯗꯨꯅ ꯋꯤꯜ ꯑꯗꯨ ꯃꯇꯩꯅ ꯄꯥꯔꯤ ꯅꯪꯅ ꯀꯔꯤ ꯄꯥꯝꯗꯕ ꯌꯥꯎꯔꯤ ꯃꯗꯨꯁꯨ ꯍꯥꯏꯌꯨ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕꯅꯤ ꯌꯦꯡꯉꯨꯁꯦ ꯍꯥꯏꯗꯨꯅ ꯎꯠꯂꯦ ꯁꯦ ꯎꯄꯨ ꯑꯁꯦ ꯑꯩꯅ ꯁꯪꯗꯣꯛꯇꯨꯅ ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜ ꯄꯨꯝꯕ ꯁꯤꯗ ꯂꯩꯔꯕꯅꯦ ꯉꯔꯥꯡ ꯐꯪꯂꯛꯄ ꯇꯣꯂꯣꯞ 100ꯗꯒꯤ ꯑꯩꯅ ꯂꯨꯄꯥ 5ꯗꯪꯗꯤ ꯇꯧꯅꯈꯔꯦ 95ꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯃꯣꯟ ꯃꯅꯥꯛꯇ ꯊꯝꯃꯤ ꯃꯅꯤꯄꯨꯔꯗꯒꯤ ꯅꯪꯅ ꯄꯣꯔꯛꯄ ꯇꯣꯜꯂꯛꯄ ꯁꯦꯜ ꯂꯩꯔꯕꯁꯨ ꯄꯨꯔꯛꯄ ꯇꯣꯜꯂꯛꯄ ꯁꯦꯜ ꯂꯩꯔꯕꯁꯨ ꯁꯤꯡꯅꯀꯣ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗꯣ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯕꯦꯔꯥ ꯂꯩꯇꯔꯦ ꯅꯅꯤꯡꯇꯝꯅ ꯂꯩꯌꯨ ꯅꯪꯅ ꯀꯔꯤ ꯈꯟꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯋꯥꯍꯪ ꯑꯁꯤꯅ ꯐꯅ ꯌꯦꯠꯇꯨꯅꯁꯨ ꯖꯍꯦꯔꯥꯅ ꯐꯅ ꯑꯉꯥꯡ ꯑꯣꯏꯗꯨꯅꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯚꯥꯞ ꯇꯥꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯖꯍꯦꯔꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩꯅꯔꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯀꯔꯝ ꯇꯧꯕ ꯅꯪꯒꯤ ꯀꯔꯝꯕ ꯑꯅꯤꯡꯕ ꯑꯃ ꯂꯩꯔꯤꯕꯒꯦ ꯅꯪꯅ ꯑꯩ ꯑꯁꯦ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯍꯥꯏꯌꯣ ꯀꯔꯤ ꯃꯠꯇ ꯕꯦꯔꯥ ꯂꯩꯇꯦ ꯑꯁꯤ ꯐꯥꯎꯕ ꯖꯍꯦꯔꯥꯅ ꯈꯨꯝꯕ ꯌꯥꯕ ꯅꯥꯇꯩ ꯌꯥꯎꯗꯔꯦ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯦ ꯍꯟꯗꯛꯇꯤ ꯐꯅ ꯀꯨꯏꯅ ꯂꯩꯅꯔꯦ ꯃꯇꯩ ꯑꯁꯤꯅ ꯅꯍꯥꯟ ꯃꯈꯩ ꯅꯪꯒꯤ ꯅꯕꯨꯛ ꯑꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯎꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯔꯕꯔꯅꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯖꯍꯦꯔꯥꯁꯦ ꯃꯃꯥꯏ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯒꯤ ꯀꯨꯆꯨ ꯑꯣꯏꯔꯦ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯏ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯆꯪꯉꯨꯒꯗꯒꯦ ꯍꯥꯏꯔꯒ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯇꯞꯅ ꯃꯄꯥꯟ ꯂꯣꯝꯗ ꯊꯣꯛꯈꯔꯦ ꯑꯁꯤꯗ 32ꯁꯨꯕ ꯆꯦꯞꯇꯔꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯃꯁꯤꯗ ꯄꯨꯝꯅꯃꯛꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯚꯥꯞ ꯌꯥꯝ ꯂꯧꯁꯤꯟꯕ ꯉꯝꯕꯤꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯇꯩꯗꯨꯒꯤ ꯃꯌꯨꯝꯗ ꯃꯥꯅ ꯆꯪꯖꯐꯝ ꯂꯩꯇꯅ ꯆꯪꯉꯨꯔꯀꯥꯟꯗ ꯃꯇꯩꯅ ꯈꯜꯂꯝꯃꯤꯕ
ꯋꯥꯈꯟꯗꯣ ꯑꯗꯨꯅꯤ ꯃꯍꯥꯀꯕꯤꯅ ꯃꯥꯒꯤ ꯀꯣꯂꯣꯝꯅ ꯌꯦꯛꯄꯤꯔꯝꯃꯤꯁꯤ 63 ꯁꯨꯕ ꯃꯇꯥꯡ ꯄꯥꯊꯖꯔꯛꯂꯒꯦ ꯖꯍꯦꯔꯥꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯒꯣꯄꯥꯜ ꯀꯨꯟꯖꯣ ꯑꯁꯦ ꯑꯋꯥꯕ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯇꯝ ꯀꯌꯥ ꯂꯦꯟꯈꯤ ꯈꯨꯠꯅ ꯂꯥꯝꯗꯨꯅ ꯀꯥꯆꯤ ꯊꯥꯗꯨꯅ ꯍꯦꯛꯎꯕ ꯌꯥꯕꯗꯤ ꯊꯣꯛꯈꯤꯗꯔꯦ ꯇꯉꯥꯏ ꯐꯗꯕꯅ ꯃꯔꯛ ꯃꯔꯛꯇ ꯑꯀꯥꯏꯕ ꯊꯃꯣꯏ ꯑꯣꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯈꯔꯦ ꯁꯪꯁꯥꯔꯗ ꯄꯨꯛꯅꯤꯡꯅ ꯅꯤꯡꯕꯕꯨ ꯏꯈꯨꯠꯅ ꯏꯁꯥꯅ ꯄꯥꯛ ꯄꯥꯏꯕ ꯉꯝꯅꯕꯗꯤ ꯍꯧꯅꯗꯦ ꯀꯨꯟꯖꯣꯅ ꯁꯗꯤꯌꯥꯗ ꯆꯠꯇꯨꯅ ꯖꯍꯦꯔꯥꯒꯤ ꯈꯣꯡꯒꯨꯝ ꯂꯤꯒꯦ ꯍꯥꯏꯅ ꯅꯤꯡꯉꯤ ꯃꯕꯥꯏ ꯑꯗꯨ ꯅꯥꯕ ꯐꯔꯗꯨꯅ ꯑꯃꯨꯛ ꯑꯁꯥꯝꯗ ꯊꯤꯀꯥꯒꯤ ꯆꯠꯈꯤ ꯃꯗꯨꯗ ꯏꯟꯒꯦ ꯅꯤꯡꯉꯤ ꯑꯗꯨꯁꯨ ꯏꯟꯕ ꯌꯥꯈꯤꯗꯦ ꯅꯍꯥꯟꯗꯒꯨꯝ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯃꯠꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛꯇ ꯆꯠꯂꯕꯗꯤ ꯃꯁꯤꯁꯨ ꯅꯤꯡꯉꯤ ꯎꯆꯦꯛ ꯑꯣꯏꯅ ꯄꯥꯏꯅꯤꯡꯉꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯧꯒꯗꯕ ꯀꯨꯟꯖꯣꯒꯤ ꯃꯕꯨꯛꯇ ꯃꯥꯏꯀꯩ ꯑꯃꯇꯪ ꯃꯝꯃꯤ ꯆꯥꯟꯅꯗꯕ ꯍꯩꯔꯥꯡ ꯑꯁꯤ ꯍꯩꯕꯣꯡ ꯍꯩꯔꯥꯡ ꯇꯪꯈꯥꯏ ꯑꯃꯨꯟꯕ ꯋꯥꯍꯩ ꯑꯃꯇꯪ ꯊꯣꯛꯏ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕ ꯋꯥꯁꯤ ꯇꯁꯦꯡꯅ ꯖꯍꯦꯔꯥꯒꯤ ꯃꯔꯨꯅꯤ ꯖꯍꯦꯔꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯥꯅ ꯈꯪꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯤꯁꯨ ꯃꯥꯅ ꯈꯪꯗꯦ ꯃꯁꯤꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯨꯟꯕ ꯊꯣꯛꯇꯕ ꯀꯨꯟꯖꯣꯗ ꯁꯗꯤꯌꯥ ꯆꯠꯄ ꯉꯝꯗꯔꯦ ꯑꯗꯨꯅ ꯀꯅꯥ ꯂꯩꯇꯔꯦ ꯃꯌꯨꯝ ꯄꯥꯟꯅꯅꯕ ꯍꯥꯏꯕ ꯑꯁꯤꯅ ꯖꯥꯃꯤꯅꯤꯒ ꯃꯆꯦꯒꯅ ꯃꯤꯅꯤꯠ ꯑꯃꯠꯇ ꯍꯥꯡꯗꯅ ꯍꯣꯠꯅꯔꯤ ꯖꯥꯃꯤꯅꯤ ꯒꯣꯄꯥꯜ ꯑꯅꯤ ꯑꯁꯤ ꯅꯠꯇꯅ ꯑꯇꯩ ꯈꯪꯗꯅ ꯂꯥꯏꯅꯥ ꯑꯃ ꯑꯣꯏꯗꯨꯅ ꯀꯨꯟꯖꯣ ꯑꯁꯦ ꯃꯤꯒꯤ ꯃꯋꯥ ꯑꯄꯨꯝꯕ ꯅꯥꯞꯄ ꯁꯦꯟꯗꯥꯟꯅꯗꯨꯅ ꯑꯉꯥꯎꯕꯒꯨꯝꯅ ꯂꯦꯜꯂꯛꯏ ꯃꯁꯤ ꯃꯤꯒꯤ ꯃꯋꯥ ꯑꯄꯨꯝꯕ ꯅꯥꯞ ꯁꯦꯟꯗꯥꯟꯅꯗꯨꯅ ꯂꯩꯔꯦ ꯃꯇꯝ ꯐꯅ ꯀꯥꯟꯅꯈ꯭ꯔꯕꯅꯤ ꯒꯣꯄꯥꯜꯗꯣ ꯉꯁꯤꯗꯤ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯦ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯗꯨꯒ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯎꯈꯤꯗꯔꯦ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯔꯣ ꯍꯥꯏ ꯏꯃꯥ ꯑꯩ ꯊꯕꯛ ꯊꯅꯥ ꯈꯔ ꯀꯨꯡꯗꯨꯅ ꯇꯧꯕꯅꯤ ꯏꯃꯥꯅꯈꯔ ꯐꯔꯕꯁꯤꯗ ꯑꯩꯅꯁꯨ ꯀꯩꯗꯧꯒꯕꯅꯣ ꯍꯥꯏꯅ ꯇꯧꯕꯅꯤ ꯏꯃꯥꯒꯤ ꯄꯥꯎ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯪꯉꯤꯕꯅꯤ ꯏꯅꯥꯎꯗꯤ ꯀꯗꯥꯏꯗ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯟꯖꯣ ꯆꯪꯂꯛꯏ ꯇꯥꯗꯔꯥ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯅꯩ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯃꯇꯝ ꯀꯨꯏꯅ ꯎꯈꯤꯗꯔꯕ ꯃꯥꯏꯊꯣꯡ ꯃꯤꯠꯌꯦꯡ ꯑꯃꯗ ꯒꯣꯄꯥꯜꯕꯨ ꯀꯨꯟꯖꯣꯅ ꯎꯏ ꯀꯔꯤꯅꯣ ꯃꯪꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯇꯧꯏꯗ ꯍꯥꯏꯅ ꯀꯨꯟꯖꯣꯅ ꯃꯇꯣꯝꯇ ꯈꯜꯂꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯃꯥ ꯑꯩꯁꯨ ꯆꯠꯂꯒꯦ ꯏꯃꯥꯕꯨ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯎꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯦ ꯏꯕꯨꯡꯉꯣ ꯈꯔ ꯆꯠꯊꯣꯔꯛꯎ ꯌꯧꯔꯣ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣ ꯒꯣꯄꯥꯜ ꯑꯅꯤ ꯊꯣꯛꯈꯔꯦ ꯀꯨꯟꯖꯣꯅ ꯕꯦꯔꯤ ꯄꯩꯁꯥ ꯑꯃꯇꯒꯤ ꯂꯩꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝꯗ ꯕꯦꯔꯤ ꯊꯛꯅꯕ ꯎꯈꯣꯡ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯆꯦꯟꯁꯤꯟꯗꯨꯅ ꯂꯧꯔꯨꯔꯒ ꯑꯃꯃꯝ ꯆꯝꯗꯨꯅ ꯑꯅꯤ ꯂꯥꯛꯃꯤꯟꯅꯕ ꯐꯅ ꯂꯥꯛꯑꯦ ꯋꯥꯍꯧꯗꯣꯛ ꯂꯩꯇꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯔꯦ ꯒꯣꯄꯥꯜꯅ ꯑꯣꯟꯊꯣꯛꯄꯅꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯁꯤꯅꯣ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕꯒꯤ ꯂꯥꯏꯖꯅ ꯊꯨꯝꯂꯕ ꯊꯃꯣꯏ ꯏꯄꯥꯛꯇꯒꯤ ꯍꯧꯔꯛꯄ ꯏꯊꯛ ꯑꯗꯨꯃꯛꯇꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯍꯤꯔꯝ ꯑꯗꯨ ꯃꯇꯣꯝꯇ ꯃꯥꯡꯍꯟꯕꯒꯨꯝꯅ ꯋꯥ ꯑꯁꯦ ꯇꯝꯕ ꯉꯝꯗꯅ ꯒꯣꯄꯥꯜ ꯃꯈꯥ ꯇꯥꯕ ꯉꯝꯗꯗꯨꯅ ꯉꯥꯏꯍꯥꯛ ꯄꯜꯂꯦ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯛꯏ ꯀꯨꯟꯖꯣ ꯏꯉꯛꯉꯛꯏ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯇꯥꯗ ꯍꯥꯏꯅ ꯍꯪꯉꯤ ꯈꯨꯝꯕ ꯉꯝꯗꯦ ꯒꯣꯄꯥꯜ ꯑꯁꯦ ꯂꯝꯕꯤꯗꯒꯤ ꯍꯥꯏꯗꯣꯛꯇꯨꯅ ꯇꯤꯡꯊꯧ ꯍꯧꯕ ꯂꯝꯄꯥꯛ ꯃꯆꯥ ꯑꯃꯔꯣꯝꯗ ꯋꯥ ꯏꯉꯥꯡ ꯉꯥꯡꯗꯅ ꯀꯨꯝꯊꯈꯔꯦ ꯀꯨꯟꯖꯣꯁꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯗꯨꯝ ꯏꯜꯂꯛꯇꯨꯅ ꯂꯝꯄꯥꯛ ꯃꯌꯥꯏ ꯑꯗꯨꯗ ꯑꯅꯤ ꯂꯦꯞꯄꯤ ꯒꯣꯄꯥꯜꯅ ꯏꯕꯨꯡꯉꯣ ꯌꯦꯡꯉꯨꯅꯦ ꯍꯥꯏꯔꯒ ꯐꯨꯔꯤꯈꯥꯎꯗ ꯃꯈꯨꯠ ꯍꯨꯝꯗꯅ ꯉꯥꯡꯅ ꯗꯥꯒꯔꯗ ꯂꯥꯛꯄ ꯂꯦꯐꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯦ ꯃꯪꯒꯨꯝꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯇꯝ ꯀꯨꯏꯅ ꯇꯥꯈꯤꯗ꯭ꯔꯕ ꯃꯋꯥꯅꯤ ꯇꯥꯒꯅꯤ ꯍꯥꯏꯕꯁꯨ ꯈꯜꯂꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯛꯏꯕꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯄꯤꯔꯦ ꯀꯨꯟꯖꯣꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯒꯣꯄꯥꯜ ꯈꯨꯝꯗꯦ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯏꯂꯥꯡ ꯂꯥꯡꯅ ꯏꯐꯤꯡ ꯐꯤꯡꯅ ꯆꯤꯊꯤ ꯑꯗꯨ ꯂꯧꯗꯨꯅ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯕ ꯍꯧꯏ ꯎꯅꯤꯡꯕ ꯌꯧꯅꯤꯡꯕꯅ ꯂꯥꯡꯂꯕ ꯂꯝꯕꯤ ꯆꯠꯄ ꯃꯤꯒꯨꯝꯅ ꯆꯤꯊꯤ ꯑꯁꯦ ꯄꯔꯞ ꯆꯠꯊꯔꯛꯏ ꯃꯇꯥꯡ ꯑꯃꯗ ꯂꯝꯕꯤ ꯃꯥꯡꯕ ꯂꯝꯕꯤ ꯆꯠꯄꯒꯨꯝ ꯄꯥꯔꯛꯄꯗ ꯄꯜꯂꯤ ꯅꯝꯗꯨꯅ ꯁꯝꯗꯨꯅ ꯂꯥꯛꯑꯦ ꯂꯥꯎꯅ ꯄꯥꯕ ꯅꯠꯇꯦ ꯑꯅꯤꯔꯛ ꯄꯥꯔꯦ ꯑꯗꯨꯒ ꯒꯣꯄꯥꯜꯗ ꯌꯦꯡꯉꯛꯏ ꯑꯅꯤ ꯌꯦꯡꯅꯩ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯄꯥꯊꯔꯦ ꯑꯍꯨꯝꯂꯛ ꯁꯨꯈꯔꯦ ꯃꯤꯒꯤ ꯃꯈꯣꯡ ꯄꯥꯏꯕꯤꯗꯣ ꯍꯥꯏꯅ ꯋꯥꯍꯩ ꯑꯁꯤ ꯚꯥꯞ ꯏꯇꯥ ꯇꯥꯗꯔꯦ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤ ꯂꯧꯔꯛꯏꯕ ꯋꯥꯅꯣ ꯃꯗꯨꯅ ꯊꯣꯏꯅ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅꯔꯦ ꯑꯅꯤ ꯆꯪꯗꯨꯅ ꯑꯃꯨꯛ ꯄꯥꯔꯦ ꯑꯔꯥꯏꯕ ꯈꯪꯗꯦ ꯑꯔꯨꯕ ꯈꯪꯗꯦ ꯑꯈꯪꯕꯗꯅ
ꯈꯪꯕꯅꯤ ꯈꯪꯗꯕ ꯃꯤꯗꯤ ꯎꯔꯕꯁꯨ ꯇꯥꯔꯕꯁꯨ ꯈꯪꯕ ꯍꯧꯅꯗꯦ ꯑꯅꯤꯁꯤ ꯊꯤꯟꯗꯅ ꯏꯕꯦꯝꯆꯥꯒꯤ ꯇꯥꯅ ꯂꯥꯛꯏ ꯑꯅꯤ ꯑꯁꯤ ꯂꯥꯛꯄ ꯎꯕꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯉꯤ ꯏꯕꯦꯝꯆꯥꯅ ꯇꯒꯨꯞ ꯇꯔꯥꯡ ꯇꯧꯗꯨꯅ ꯑꯍꯨꯝ ꯃꯥꯌꯣꯛꯅꯕꯗ ꯋꯥ ꯍꯧꯗꯣꯛꯅꯕ ꯉꯝꯗꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯦ ꯃꯌꯨꯝꯅꯤꯅ ꯏꯕꯦꯝꯆꯥꯅ ꯀꯗꯥꯏꯗ ꯂꯦꯡꯉꯨꯕꯒꯦ ꯍꯥꯏ ꯁꯨꯝ ꯆꯤꯊꯤ ꯑꯃ ꯂꯥꯛꯏꯅꯦ ꯏꯕꯦꯝꯃ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯍꯥꯏꯅ ꯒꯣꯄꯥꯜꯅ ꯍꯧꯗꯣꯔꯛꯄꯗ ꯏꯕꯦꯝꯆꯥꯗꯨ ꯃꯄꯤ ꯇꯥꯗꯦ ꯍꯥꯏꯕꯇ ꯈꯥꯏ ꯇꯥꯗ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦꯅꯦ ꯇꯥꯁꯤꯕ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯅ ꯆꯤꯊꯤ ꯄꯥꯔꯛꯏ ꯀꯨꯟꯖꯣ ꯑꯁꯤ ꯃꯔꯨ ꯆꯦꯠ ꯂꯨꯞꯊꯈꯔꯦ ꯆꯤꯊꯤ ꯄꯨꯖꯅꯤꯌꯥ ꯇꯥꯗ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯦ ꯏꯕꯦꯝꯃ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯑꯋꯥꯕ ꯂꯤꯖꯔꯤ ꯄꯣꯛꯄꯗꯒꯤ ꯃꯇꯨꯡ ꯏꯟꯖꯔꯛꯄ ꯑꯩꯒꯤ ꯏꯆꯦ ꯀꯥꯏꯅꯔꯦ ꯌꯨꯝꯗꯒꯤ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯦ ꯇꯥꯗ ꯏꯕꯨꯡꯉꯣꯅ ꯊꯋꯥꯏ ꯀꯟꯕꯤꯔꯛꯂꯦ ꯃꯅꯤꯄꯨꯔꯕꯨ ꯊꯥꯗꯣꯛꯂꯦ ꯄꯥꯞꯀꯤ ꯄꯣꯛ ꯑꯁꯤꯅ ꯄꯣꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯈ꯭ꯋꯥꯏꯒ ꯀꯥꯏꯅꯔꯝꯃꯣꯏꯗꯕꯅꯤꯗꯀꯣ ꯑꯩꯒꯤ ꯑꯋꯥꯕ ꯑꯔꯨꯝꯕ ꯑꯁꯦ ꯑꯩꯅ ꯄꯨꯖꯕꯁꯨ ꯉꯝꯗꯔꯦ ꯊꯥꯕꯁꯨ ꯌꯥꯗꯔꯦ ꯑꯩ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯑꯁꯥ ꯎꯗꯔꯦ ꯍꯤꯡꯅꯤꯡꯉꯨꯕꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯤꯔꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯁꯤꯔꯕꯁꯨ ꯈ꯭ꯋꯥꯏ ꯑꯗꯨꯕꯨ ꯎꯔꯒ ꯁꯤꯔꯕꯗꯤ ꯑꯋꯥꯕꯁꯦ ꯈꯔ ꯌꯥꯡꯒꯗꯔ ꯅꯤꯡꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏꯔꯦ ꯊꯨꯡꯒꯅꯤ ꯍꯥꯏꯕꯒꯤ ꯃꯉꯥꯜ ꯃꯆꯦꯠ ꯑꯃꯠꯇ ꯎꯈꯤꯗꯔꯦ ꯎꯗ꯭ꯔꯕꯗꯤ ꯅꯤꯡꯉꯣꯏ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯔꯤ ꯇꯧꯔꯒ ꯄꯥꯞꯀꯤ ꯃꯄꯣꯛꯇ ꯄꯣꯛꯄꯒꯤ ꯑꯋꯥꯕꯁꯤꯕꯨ ꯀꯣꯛꯀꯗꯒꯦ ꯀꯣꯛꯂꯔꯣꯏ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯈꯪꯖꯔꯤꯕꯅꯤ ꯀꯣꯛꯂꯔꯣꯏꯗꯕ ꯑꯋꯥꯕꯁꯤ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯈꯪꯅ ꯀꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯦ ꯑꯩꯅ ꯑꯔꯦꯝꯕꯗ ꯍꯣꯠꯅꯔꯕꯅꯤ ꯑꯔꯦꯝꯕꯅ ꯑꯋꯣꯏꯕ ꯑꯣꯏꯔꯕ ꯑꯩꯒꯤ ꯏꯄꯣꯛ ꯑꯁꯦ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯈꯥꯡꯅꯕ ꯆꯤꯊꯤ ꯑꯁꯦ ꯏꯖꯔꯨꯕꯅꯤ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯆꯤꯊꯤ ꯀꯠꯆꯔꯛꯇꯕꯗꯤ ꯈꯥꯡꯕ ꯉꯝꯕ ꯃꯈꯩ ꯈꯥꯡꯒꯦ ꯍꯥꯏꯅ ꯈꯥꯡꯖꯕꯅꯤ ꯍꯧꯖꯤꯛꯁꯨ ꯈꯥꯡꯖꯔꯤ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯗꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯛꯈꯤꯒꯗꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏꯔꯦ ꯎꯕꯗꯤ ꯐꯪꯗꯔꯦ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯊꯋꯥꯏ ꯑꯁꯤꯅꯗꯤ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯑꯣꯏꯅ ꯏꯟꯖꯔꯤ ꯃꯁꯤꯗ ꯀꯅꯥꯃꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯕꯤꯗꯦ ꯈꯪꯕꯤꯗꯦꯗꯣ ꯄꯥꯞꯀꯤ ꯃꯄꯣꯛꯀꯤ ꯍꯛꯆꯥꯡ ꯌꯥꯎꯅ ꯏꯟꯖꯕꯗꯤ ꯌꯥꯈꯤꯗꯔꯦ ꯀꯜꯂꯛꯏꯗ ꯀꯩꯗꯧꯉꯩꯗꯁꯨ ꯌꯥꯈ꯭ꯔꯔꯣꯏꯗꯀꯣ ꯊꯋꯥꯏ ꯌꯥꯎꯗꯔꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯍꯧꯖꯤꯛ ꯑꯊꯥꯞꯄ ꯁꯗꯤꯌꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯏꯆꯦꯈꯣꯏ ꯈꯥꯏꯅꯕꯒꯤ ꯃꯩꯅ ꯍꯛꯆꯥꯡ ꯑꯁꯦ ꯀꯥꯔꯦꯗꯣ ꯏꯆꯦꯈꯣꯏꯕꯨ ꯎꯔꯒ ꯀꯣꯛꯀꯗꯔ ꯅꯤꯡꯉꯤ ꯀꯣꯛꯂꯔꯣꯏ ꯑꯩ ꯈꯪꯖꯔꯦ ꯎꯗꯕꯒꯤ ꯑꯋꯥꯕꯗꯤ ꯎꯔꯒ ꯀꯣꯛꯄ ꯍꯧꯅꯩ ꯑꯩꯅ ꯑꯁꯤꯕꯨ ꯊꯥꯖꯗ꯭ꯔꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯝꯕ ꯑꯋꯥꯕꯅꯣ ꯑꯩ ꯈꯪꯗꯔꯦ ꯑꯩꯒꯤ ꯄꯥꯞꯅ ꯑꯣꯏꯕ ꯇꯥꯔꯦ ꯄꯥꯄꯤ ꯑꯩꯒꯤ ꯄꯥꯞꯀꯤ ꯏꯄꯣꯛꯇꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯁꯨꯛ ꯂꯨꯝꯂꯝꯂꯣꯏꯗꯕꯅꯤ ꯑꯩꯅ ꯄꯥꯏꯕꯤꯅꯨ ꯍꯥꯏꯅ ꯈꯥꯝꯖꯩ ꯌꯥꯕꯤꯗꯦ ꯗꯣꯁ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯗꯕ ꯉꯝꯃꯣꯏꯗꯕ ꯋꯥꯍꯩ ꯑꯩꯕꯨ ꯉꯥꯎꯍꯟꯕꯤꯗꯨꯅ ꯃꯤꯒꯤ ꯃꯈꯣꯡ ꯄꯥꯏꯕꯤꯗꯣ ꯇꯥꯗ ꯑꯩꯈꯣꯏ ꯏꯆꯦꯈꯣꯏꯗꯤ ꯄꯨꯏꯅ꯭ꯌ ꯁꯪꯒ ꯑꯁꯦꯡꯕ ꯃꯄꯣꯛꯅꯤ ꯑꯗꯨꯕꯨ ꯄꯥꯞꯀꯤ ꯃꯄꯣꯛ ꯑꯣꯏꯕꯅ ꯑꯩꯒꯤ ꯁꯪꯒꯗꯒꯤ ꯑꯩꯒꯤ ꯄꯥꯞꯀꯤ ꯑꯋꯥꯕ ꯈ꯭ꯋꯥꯏ ꯌꯥꯎꯔꯔꯦ ꯑꯗꯨꯒ ꯄꯥꯞ ꯑꯩꯅ ꯄꯨꯏꯅ ꯅꯈꯣꯏꯕꯨ ꯁꯪꯒ ꯇꯧꯖꯕꯒꯤ ꯑꯋꯥꯕ ꯄꯣꯛꯇꯕꯗꯤ ꯀꯔꯤꯅꯅꯣ ꯕꯤꯙꯥꯇꯥꯒꯤ ꯅꯤꯌꯣꯝꯕꯨ ꯑꯁꯤꯔꯥ ꯐꯠꯇꯕꯅꯁꯨ ꯑꯐꯕ ꯑꯣꯏꯔꯛꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯕꯤꯙꯤꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯊꯣꯛꯍꯩꯗꯦ ꯍꯥꯏꯔꯝꯂ ꯎꯔꯕꯁꯨ ꯎꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯀꯣꯛꯂꯔꯣꯏꯗꯕ ꯃꯅꯤꯄꯨꯔꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯎꯅꯤꯡꯈ꯭ꯔꯤꯕꯅꯣ ꯑꯩꯕꯨ ꯅꯈꯣꯏ ꯈ꯭ꯋꯥꯏꯃꯨꯛ ꯎꯗꯅ ꯑꯊꯥꯞꯄ ꯂꯝꯗꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯃꯥꯡꯈꯔꯣ ꯍꯥꯏꯕꯔꯥ ꯑꯩꯒꯤ ꯄꯥꯞ ꯑꯁꯤ ꯀꯣꯛꯂꯔꯣꯏꯗꯔꯥ ꯖꯍꯦꯔꯥ ꯑꯁꯨꯝꯅ ꯆꯤꯊꯤ ꯑꯁꯤ ꯄꯥꯕ ꯂꯣꯏꯔꯦ ꯄꯥꯕꯗ ꯄꯥꯛꯇꯛ ꯑꯣꯏꯅ ꯏꯕꯅꯤ ꯆꯤꯊꯤ ꯑꯁꯤ ꯄꯥꯕꯗ ꯃꯐꯝ ꯀꯌꯥꯗ ꯂꯦꯞꯇꯨꯅ ꯒꯣꯄꯥꯜ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯗꯦ ꯀꯨꯟꯖꯣꯗꯤ ꯉꯥꯡꯗꯕ ꯃꯋꯥ ꯅꯪꯅꯤ ꯏꯕꯦꯝꯆꯥꯗꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯊꯃꯣꯏ ꯑꯗꯨ ꯁꯦꯠ ꯀꯥꯏ ꯃꯥꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯃꯄꯤꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯏꯅꯐꯤ ꯑꯃ ꯇꯨꯝꯃꯦ ꯃꯥꯏꯊꯣꯡ ꯉꯥꯡꯂꯝꯕꯗꯒꯤ ꯇꯥꯏꯔꯦ ꯆꯤꯊꯤ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯅ ꯀꯨꯏꯕ ꯐꯥꯎꯕ ꯑꯍꯨꯝ ꯑꯁꯦ ꯋꯥ ꯉꯥꯡꯅꯗꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯏ ꯃꯤꯒꯤ ꯃꯈꯣꯡ ꯄꯥꯏꯕꯤꯗꯣ ꯍꯥꯏꯕ ꯑꯁꯦ ꯀꯔꯤꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯚꯥꯞ ꯈꯪꯗꯔꯦ ꯅꯪ ꯈꯪꯕꯔꯥ ꯏꯕꯦꯝꯆꯥꯅ ꯄꯉꯥꯡ ꯉꯥꯡꯖꯕ ꯍꯥꯏꯗꯨꯅꯤ ꯚꯥꯞ ꯂꯩꯇꯅ ꯄꯉꯥꯡ ꯉꯥꯡꯕ ꯌꯥꯕ ꯋꯥ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯁꯤꯗꯤ ꯈꯪꯗ꯭ꯔꯕ ꯑꯁꯦꯡꯕꯅꯤ ꯑꯇꯩ ꯑꯁꯤ ꯈꯪꯉꯤ ꯇꯧꯕꯗꯤ ꯑꯇꯩ ꯑꯁꯤꯁꯨ ꯄꯉꯥꯡ
ꯅꯤꯗꯅ ꯄꯉꯥꯡ ꯅꯠꯇꯕꯕꯨ ꯀꯔꯤ ꯂꯩꯕꯒꯦꯅꯦ ꯍꯥꯏꯅ ꯋꯥꯁꯤ ꯍꯜꯂꯛꯏ ꯏꯕꯦꯝꯆꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯗꯨꯅ ꯖꯍꯦꯔꯥꯒꯤ ꯃꯈꯣꯡ ꯁꯣꯛꯄ ꯖꯟꯃ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯥ ꯇꯝꯊꯣꯔꯛꯂꯦ ꯋꯥ ꯑꯁꯤ ꯇꯝꯕ ꯂꯣꯏꯔꯒ ꯏꯕꯦꯝꯆꯥ ꯍꯤꯛ ꯀꯞꯄꯤ ꯀꯨꯟꯖꯣ ꯑꯗꯨ ꯐꯨꯒꯠꯇꯨꯅ ꯂꯝꯖꯥꯎꯔꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯒꯣꯄꯥꯜ ꯆꯠꯈ꯭ꯔꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ ꯅꯨꯡꯉꯥꯏꯇꯕꯅ ꯃꯝꯗꯨꯅ ꯒꯣꯄꯥꯜ ꯂꯥꯛꯏ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯀꯧꯔꯨꯕꯗ ꯃꯃꯥꯅ ꯉꯥꯡꯗꯨꯅ ꯊꯣꯡ ꯍꯥꯡꯉꯤ ꯉꯥꯡꯗꯨꯅ ꯊꯣꯡ ꯍꯥꯡꯉꯤ ꯒꯣꯄꯥꯜꯁꯨ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯃꯤꯅꯤ ꯃꯃꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯂꯒ ꯃꯥꯒꯤ ꯐꯃꯥꯡꯗ ꯄꯣꯠꯗꯣꯟ ꯑꯃ ꯂꯧꯒꯦ ꯆꯪꯈꯤ ꯑꯗꯨꯒ ꯃꯃꯤꯅ ꯅꯤꯉꯣꯜ ꯀꯥꯔꯣꯝꯗ ꯇꯥꯏ ꯒꯣꯄꯥꯜꯅ ꯏꯟꯅꯕ ꯐꯤ ꯑꯗꯨꯁꯨ ꯐꯨꯔꯤꯠꯁꯨ ꯂꯧꯊꯣꯛꯇꯨꯅ ꯐꯃꯨꯡꯗ ꯊꯥꯗꯔꯦ ꯈꯨꯗꯩ ꯍꯣꯡꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯈꯨꯗꯩ ꯃꯥꯔꯨꯕꯗ ꯒꯣꯄꯥꯜ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯅꯥꯅꯣ ꯍꯥꯏ ꯈꯨꯃꯛꯇꯦ ꯏꯃꯥ ꯀꯅꯥꯅꯣ ꯍꯤꯞꯄꯤꯕꯁꯤꯕꯣ ꯅꯅꯥꯎ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯍꯤꯞꯏꯕꯅꯤ ꯀꯨꯟꯖꯣ ꯍꯣꯏꯅꯦ ꯍꯔꯦ ꯍꯔꯦ ꯀꯌꯥ ꯉꯛꯈ꯭ꯔꯕꯅꯣꯁꯦ ꯀꯌꯥ ꯀꯨꯏꯔꯦ ꯀꯨꯟꯖꯣ ꯇꯥꯗ ꯍꯥꯏꯗꯨꯅ ꯋꯥ ꯑꯁꯤ ꯍꯪꯅꯔꯦ ꯅꯪꯕꯨ ꯉꯥꯎꯗ꯭ꯔꯗꯣ ꯏꯃꯥꯅꯗꯤ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯩ ꯊꯣꯛꯍꯧꯔꯦ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯅ ꯄꯨꯗꯨꯅ ꯀꯨꯟꯖꯣꯗꯣ ꯑꯃꯨꯛ ꯂꯥꯛꯏ ꯀꯨꯟꯖꯣꯒꯤ ꯋꯥ ꯄꯨꯝꯕ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯀꯨꯟꯖꯣꯒꯤ ꯃꯕꯨꯛ ꯑꯁꯦꯡꯕ ꯒꯣꯄꯥꯜꯅ ꯂꯝꯕꯤꯗ ꯂꯣꯏꯅ ꯂꯧꯔꯦ ꯃꯌꯨꯝ ꯌꯧꯕꯗ ꯖꯥꯃꯤꯅꯤꯒ ꯃꯃꯥꯒ ꯆꯪꯗꯨꯅ ꯀꯨꯟꯖꯣꯕꯨ ꯀꯌꯥꯝ ꯆꯩꯕꯤꯔꯦ ꯀꯨꯟꯖꯣ ꯑꯁꯦ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯤ ꯐꯥꯎꯕꯗ ꯃꯔꯤ ꯑꯁꯤ ꯅꯩꯅꯗꯨꯅ ꯂꯩꯔꯦ ꯒꯣꯄꯥꯜ ꯖꯥꯃꯤꯅꯤ ꯑꯁꯤ ꯊꯣꯔꯛꯂꯦ ꯅꯣꯡꯉꯥꯟꯕꯒ ꯀꯨꯟꯖꯣꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯃꯥꯕꯨ ꯆꯥꯛ ꯄꯤꯖꯔꯦ ꯀꯨꯟꯖꯣꯅ ꯃꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯁꯎꯟꯒꯤ ꯎꯄꯨ ꯑꯃꯗ ꯑꯄꯥꯕ ꯐꯤꯔꯣꯟ ꯑꯃ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯗ ꯊꯩꯗꯣꯛꯎꯔꯦ ꯃꯃꯥꯗ ꯏꯃꯥ ꯑꯩ ꯑꯁꯦ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯣꯛꯈꯔꯦ ꯒꯣꯄꯥꯜ ꯖꯥꯃꯤꯅꯤ ꯑꯅꯤꯁꯦ ꯀꯥꯏꯅꯔꯝꯗ꯭ꯔꯤ BOC ꯀꯝꯄꯅꯤꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯗꯤꯃꯥꯄꯨꯔ ꯒꯥꯔꯤ ꯊꯥꯕ ꯂꯣꯏꯅꯔꯛꯂꯦ ꯀꯨꯟꯖꯣ ꯂꯥꯛꯇꯕ ꯇꯥꯔꯦ ꯑꯗꯨꯃꯛꯄꯨ ꯉꯔꯥꯡ ꯃꯥꯅ ꯉꯥꯡꯉꯝꯕ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯒ ꯑꯃꯨꯛꯇ ꯍꯪꯅꯈꯤꯁꯤ ꯍꯥꯏꯗꯨꯅ ꯎꯅꯕꯗ ꯂꯥꯛꯀꯦ ꯍꯥꯏꯕꯗꯤ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯁꯤꯁꯨ ꯊꯥꯈꯔꯦ ꯃꯌꯨꯝꯗ ꯇꯟꯅ ꯆꯠꯇꯨꯅ ꯌꯦꯡꯕꯗ ꯀꯨꯟꯖꯣ ꯂꯩꯇꯔꯦ ꯀꯨꯟꯖꯣꯒꯤ ꯃꯄꯣꯠ ꯃꯆꯩ ꯌꯦꯡꯕꯗ ꯁꯨꯀꯦꯁ ꯑꯗꯨꯁꯨ ꯂꯩꯇꯦ ꯖꯥꯃꯤꯅꯤ ꯒꯣꯄꯥꯜ ꯊꯤꯟꯗꯅ ꯗꯨꯀꯥꯟ ꯇꯥꯅ ꯂꯥꯛꯄꯗ ꯗꯤꯃꯥꯄꯨꯔꯒꯤ ꯒꯥꯔꯤ ꯊꯥꯕ ꯂꯣꯏꯈꯔꯦ ꯀꯣꯏꯅ ꯒꯥꯔꯤ ꯊꯤꯕꯗ ꯀꯣꯍꯤꯃꯥ ꯌꯧꯕ ꯒꯥꯔꯤ ꯑꯃ ꯊꯦꯡꯅꯗꯨꯅ ꯑꯅꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯃꯥꯎꯗ ꯀꯨꯟꯖꯣꯕꯨ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯀꯨꯟꯖꯣꯕꯨ ꯐꯥꯗꯨꯅ ꯅꯩꯅꯕꯁꯤ ꯂꯣꯜꯂꯛ ꯉꯥꯡꯂꯝꯕꯗꯒꯤ ꯈꯣꯟ ꯀꯟꯈꯠꯅꯔꯛꯂꯦ ꯒꯦꯠꯇ ꯂꯦꯞꯀꯗꯕꯅꯤ ꯃꯇꯝ ꯈꯔ ꯑꯍꯨꯝ ꯑꯁꯤ ꯉꯥꯡꯅꯔꯤꯉꯩꯗ ꯋꯥꯗꯤ ꯆꯍꯤ ꯑꯃ ꯂꯣꯏꯕ ꯄꯣꯠ ꯅꯠꯇꯦ ꯀꯨꯟꯖꯣꯅ ꯊꯧ ꯑꯣꯏꯅ ꯇꯥꯗꯦ ꯒꯥꯔꯤ ꯇꯣꯡꯈꯠꯀꯗꯕꯒꯤ ꯍꯣꯠꯅꯔꯤ ꯖꯥꯃꯤꯅꯤꯅ ꯃꯐꯤ ꯄꯥꯏꯗꯨꯅ ꯈꯥꯝꯃꯒ ꯐꯔꯦ ꯁꯩꯇꯅ ꯁꯥꯈꯤ ꯑꯣꯏꯔꯁꯅꯨ ꯅꯪꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯎ ꯍꯦꯛ ꯂꯥꯟꯊꯣꯛꯍꯜꯂꯕꯗꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯐꯥꯔꯦ ꯒꯣꯄꯥꯜꯅ ꯖꯥꯃꯤꯅꯤꯒꯤ ꯃꯈꯨꯠꯇꯒꯤ ꯀꯨꯟꯖꯣꯕꯨ ꯃꯨꯟꯗꯨꯅ ꯖꯥꯃꯤꯅꯤꯒꯤ ꯅꯥꯛꯆꯦꯠ ꯑꯣꯏꯅ ꯆꯤꯡꯊꯣꯛꯈ꯭ꯔꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯏꯌꯥꯝꯕ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯁꯛꯀꯦꯀꯣ ꯃꯄꯣꯛ ꯀꯌꯥꯔꯛ ꯅꯣꯔꯣꯛꯇꯒꯤ ꯀꯥꯕ ꯉꯝꯗꯕ ꯑꯣꯏꯈ꯭ꯔꯒꯦ ꯅꯪꯕꯨ ꯍꯥꯠꯄꯒꯤ ꯄꯥꯞꯇꯣ ꯏꯌꯥꯝꯕ ꯄꯨꯒꯦ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯑꯁꯤ ꯇꯧꯔꯨ ꯍꯥꯏꯗꯨꯅ ꯅꯪ ꯍꯥꯏꯌꯨ ꯅꯌꯥꯊꯪ ꯄꯨꯗꯨꯅ ꯁꯗꯤꯌꯥ ꯆꯠꯀꯦꯀꯣ ꯑꯩꯕꯨꯁꯨ ꯌꯦꯡꯉꯨ ꯖꯥꯃꯤꯅꯤ ꯍꯥꯏꯕ ꯇꯥꯗꯁꯦ ꯏꯄꯥ ꯁꯛꯄ ꯅꯌꯥꯝꯕꯅꯤ ꯃꯥꯒꯤ ꯃꯃꯥ ꯌꯦꯡꯗꯅ ꯅꯪꯅ ꯀꯔꯝ ꯁꯗꯤꯌꯥꯗ ꯆꯠꯀꯗꯒꯦ ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯒꯅꯤ ꯇꯥꯗꯒꯤ ꯂꯤꯡꯖꯦꯜ ꯅꯪꯅ ꯈꯪꯉꯤꯕ ꯑꯗꯨꯃ ꯅꯪ ꯑꯁꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯜꯂꯁꯤ ꯍꯥꯏꯔꯦ ꯑꯅꯤ ꯑꯁꯤ ꯊꯤꯡꯗꯨꯅ ꯀꯨꯟꯖꯣꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯅꯤ ꯑꯁꯤꯅ ꯊꯤꯡꯕꯗꯨꯗ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯇꯧ ꯎꯕꯗ ꯑꯎꯕ ꯃꯈꯩꯅ ꯍꯪꯅꯩ ꯁꯨꯝꯅ ꯇꯧꯅꯩ ꯍꯥꯏꯕꯁꯦ ꯀꯨꯟꯖꯣ ꯃꯆꯦ ꯇꯥꯔꯛꯂꯦ ꯃꯊꯪ ꯍꯪꯅꯔꯛꯄꯗ ꯉꯥꯡꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩꯒꯤꯅꯤ ꯉꯥꯡꯕꯨ ꯉꯥꯡꯊꯣꯛꯈ꯭ꯔꯕꯗꯤ ꯃꯤꯒꯤꯅꯤ ꯋꯥ ꯍꯥꯏꯕ ꯖꯥꯠꯁꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯋꯥꯐꯝ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯅꯔꯛꯂꯦ ꯃꯆꯦꯁꯦ ꯊꯕꯥꯛ ꯌꯩꯗꯨꯅ ꯆꯦꯜꯂꯛꯂꯦ ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣ ꯁꯪꯁꯥꯔꯁꯤꯗ ꯏꯆꯦꯝꯒꯤ ꯍꯥꯏꯕꯕꯨ ꯀꯅꯥꯇ ꯎꯖꯗ꯭ꯔꯕꯅꯤ ꯏꯃꯥ ꯑꯁꯣꯟꯕꯤ ꯑꯁꯤꯒꯤ ꯁꯦꯕꯥꯕꯨ ꯏꯆꯤꯟ ꯏꯄ꯭ꯋꯥ ꯆꯪꯗꯨꯅ ꯇꯧꯁꯤꯒꯕ ꯍꯥꯏꯗꯨꯅ ꯋꯥ ꯃꯔꯣꯟꯗꯤ ꯍꯥꯏꯗꯅ ꯃꯣꯄꯥ ꯌꯦꯡꯗꯨꯅ ꯀꯞꯄꯛꯂꯦ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯏꯆꯦ ꯍꯥꯏꯅ ꯍꯪꯉꯤ ꯍꯥꯏꯔ ꯍꯟꯅ ꯀꯞꯄꯤ ꯀꯨꯟꯖꯣꯁꯨ ꯚꯥꯞ ꯑꯁꯤ ꯈꯪꯉꯤ ꯃꯆꯥꯅ ꯀꯞꯄ ꯎꯔꯒ ꯃꯃꯥ ꯑꯁꯤꯁꯨ ꯀꯞꯄꯤ ꯉꯛꯏ ꯃꯆꯥꯅꯨꯄꯥꯗ ꯏꯕꯨꯡꯉꯣ ꯅꯆꯦꯅ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯕꯤꯔꯕꯒꯦꯅꯦ ꯍꯥꯏꯅ ꯍꯪꯉꯤ ꯀꯨꯟꯖꯣ ꯈꯨꯝꯗꯦ ꯍꯪꯖꯤꯜꯂꯛꯄꯒ ꯏꯃꯥꯒ ꯑꯩꯒ ꯑꯝꯍꯥꯅꯤ ꯃꯥꯏꯗꯤ
ꯃꯥꯒꯤ ꯑꯁꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯒꯤꯔꯥ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯆꯦꯝ ꯑꯗꯨꯗ ꯃꯃꯥꯅ ꯍꯪꯉꯤ ꯃꯆꯦꯝ ꯑꯗꯨꯁꯨ ꯇꯥꯛꯊꯣꯛꯇꯦ ꯀꯞꯄꯗ ꯄꯀꯞꯇ ꯀꯞꯄꯤ ꯃꯆꯦꯝ ꯑꯗꯨ ꯖꯥꯃꯤꯅꯤꯒꯤꯗ ꯆꯠꯈꯤꯕ ꯃꯧꯄ꯭ꯋꯥ ꯀꯞꯄ ꯑꯗꯨꯗꯤ ꯃꯅꯥꯇꯞ ꯑꯣꯏꯈꯔꯦ ꯖꯥꯃꯤꯅꯤꯒꯤ ꯃꯈꯣꯡꯗ ꯇꯨꯗꯨꯅ ꯄꯪꯀꯞ ꯀꯞꯄꯨꯔꯦ ꯖꯥꯃꯤꯅꯤꯒꯤ ꯏꯃꯨꯡ ꯑꯗꯨ ꯃꯤ ꯑꯇꯩꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏ ꯖꯥꯃꯤꯅꯤꯅ ꯑꯔꯦꯝꯕꯗ ꯀꯞꯄꯤꯕꯅꯤꯃ ꯏꯃꯥꯕꯨ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯄꯥꯟꯖꯤꯅ ꯐꯥꯎꯔꯛꯏ ꯍꯥꯏꯌꯦ ꯍꯥꯏꯗꯨꯅ ꯎꯠ ꯆꯥꯏꯔꯦ ꯍꯥꯏꯗꯤ ꯍꯥꯏꯖꯟꯕꯤꯕ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯀꯨꯟꯖꯣ ꯑꯗꯨꯅ ꯇꯣꯛꯄꯔꯥ ꯍꯥꯏꯕꯕꯨ ꯇꯣꯛꯇꯦ ꯒꯣꯄꯥꯟꯗ ꯃꯥꯅ ꯉꯥꯡꯅꯤꯡꯕ ꯃꯈꯩ ꯉꯥꯡꯗꯨꯅ ꯃꯕꯨꯛꯇꯒꯤ ꯋꯥꯗꯨ ꯁꯤꯟꯅꯔꯦ ꯇꯧꯅꯨ ꯃꯁꯤ ꯍꯧꯅꯗꯦ ꯏꯕꯨꯡꯉꯣ ꯍꯥꯏ ꯀꯨꯟꯖꯣꯅ ꯇꯥꯗꯁꯤ ꯇꯥꯗ ꯈꯣꯏꯅ ꯊꯤꯡꯒꯅꯤ ꯑꯩꯅ ꯍꯌꯦꯡ ꯆꯠꯈꯤꯅꯤ ꯀꯥꯟꯅꯗꯦ ꯇꯥꯗꯅꯁꯨ ꯋꯥꯁꯛꯈꯤꯕꯅꯤ ꯁꯗꯤꯌꯥꯁꯦ ꯑꯃꯨꯛꯇꯗꯤ ꯌꯧꯕꯤꯌꯨ ꯐꯔꯦ ꯏꯌꯥꯝꯕ ꯆꯠꯂꯒꯦ ꯍꯥꯏꯅ ꯒꯣꯄꯥꯟ ꯑꯁꯦ ꯉꯁꯤ ꯗꯤꯃꯥꯄꯨꯔꯒꯤ ꯍꯋꯥ ꯇꯣꯡꯈꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯟꯒ ꯀꯩꯅꯣ ꯀꯨꯟꯊ꯭ꯔꯥꯒ ꯍꯨꯝꯗꯣꯏ ꯁꯨꯕ ꯆꯦꯞꯇꯔ ꯂꯣꯏꯁꯤꯟꯖꯔꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯑꯗꯨꯒ ꯋꯥꯅꯨꯡꯉꯥꯏꯒꯤ ꯃꯇꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯩ ꯊꯥꯒꯠꯆꯔꯤ ꯏꯃꯥꯅ ꯉꯁꯤ ꯆꯦꯞꯇꯔ 32ꯒ 33ꯒ ꯄꯥꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠꯁꯦ 36 ꯃꯤꯅꯤꯠꯁꯃꯨꯛ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯤꯡꯁꯤ ꯇꯧꯔꯦ ꯑꯗꯣ ꯏꯃꯥ ꯋꯥꯕꯤꯔꯕ꯭ꯔꯥ ꯆꯦꯞꯇꯔ ꯑꯃꯒ ꯄꯥꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯊꯪꯒꯤ ꯉꯥꯏꯔꯁꯤꯔꯥ ꯃꯊꯪꯗ ꯑꯣꯏꯅ ꯄꯥꯔꯒꯦ ꯏꯕꯦꯝꯃ ꯈꯅꯥꯎꯁꯦ ꯈꯔ ꯑꯣꯀꯦ ꯂꯣꯛ ꯈꯨꯔꯛꯑꯗꯤ ꯑꯗꯨꯗꯤ ꯏꯃꯥ ꯏꯁꯤꯡ ꯊꯛꯄꯤꯌꯨ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯇꯥꯅꯤꯡꯕ ꯁꯨꯃꯥꯏꯅ ꯃꯊꯪꯒꯤꯁꯤ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯊꯪꯒꯤ ꯊꯔꯁꯗꯦ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯊꯪ ꯇꯥꯔꯛꯄ ꯋꯥꯔꯤ ꯇꯥꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯅꯦꯁꯤ ꯌꯦꯡꯕꯤꯔꯤ ꯑꯍꯜꯂꯨꯞꯇꯒꯤ ꯁꯃꯥꯅꯟꯗ ꯁꯣꯔꯥꯏꯁꯝ ꯌꯦꯡꯕꯤꯔꯤ ꯑꯁꯥꯝꯗꯒꯤ ꯂꯤꯁꯝ ꯀꯤꯔꯟ ꯌꯦꯡꯕꯤꯔꯤ ꯖꯍꯦꯔꯥꯒꯤ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜ ꯇꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯌꯥꯏꯐꯕꯤ ꯂꯛꯁꯃꯤ ꯄ꯭ꯔꯣꯃꯤꯂꯥ ꯁꯦꯂꯤꯅꯥ ꯅꯥꯎꯕꯤ ꯔꯣꯃꯦꯁ ꯂꯜꯂꯩꯕ ꯌꯨꯝꯅꯥꯝ ꯁ꯭ꯌꯥꯝ ꯁꯤꯌꯥꯔ ꯁꯤꯡ ꯊꯥꯕꯥ ꯀꯦꯁꯣ ꯑꯕꯨꯡ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯛꯄꯁꯤꯗ ꯑꯩꯈꯣই ꯖꯍꯦꯔꯥꯒꯤ ꯋꯥꯔꯤ ꯇꯥꯃꯤꯟꯅꯕ ꯃꯨꯇꯨꯝ ꯕꯤꯖꯦꯟꯇꯤ ꯃꯂꯥꯅ ꯆꯥꯡ ꯅꯥꯏꯅ ꯇꯥꯕ ꯐꯪꯖꯗ꯭ꯔꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯨꯕꯨ ꯉꯁꯤ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯔꯣꯖꯤꯠ ꯎꯔꯤꯛ ꯄꯝ ꯖꯣꯒꯦꯟ ꯔꯤꯇꯥ ꯊꯣꯛꯆꯣꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯦꯡꯕꯤꯔꯤ ꯑꯗ ꯉꯁꯤꯒꯤ ꯋꯥꯔꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯖꯍꯦꯔꯥꯁꯤꯅ ꯃꯥꯒꯤ ꯃꯇꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯕ꯭ꯔꯗꯔ ꯏꯟ ꯂꯣꯒꯤ ꯃꯇꯥꯡꯗ ꯏꯃꯥꯅ ꯈꯤꯇꯪ ꯃꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯑꯦꯖ꯭ꯌꯨꯝ ꯇꯧꯔꯒꯁꯨ ꯈꯤꯇꯪ ꯁꯟꯇꯣꯛꯅ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯃꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝꯅ ꯃꯃꯥꯡꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯏꯔꯝꯃꯒꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯁꯤꯒꯨꯝꯕꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯃꯁꯤ ꯔꯤꯐ꯭ꯂꯦꯛ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯏꯃꯥꯅ ꯈꯤꯇꯪ ꯄꯟꯕꯤꯌꯨ ꯑꯁꯦꯡꯕꯅꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯂꯦꯁꯟ ꯍꯥꯏꯁꯦ ꯃꯁꯤ ꯌꯥꯝ ꯃꯌꯥꯝꯁꯦ ꯍꯥꯏꯗꯣꯛꯅꯗꯦꯕ ꯑꯅꯝꯕꯅ ꯑꯗꯨ ꯊꯕꯛ ꯊꯣꯛꯑꯀꯥꯟꯗ ꯈꯪꯉꯛꯄꯩ ꯋꯥꯅꯤ ꯃꯁꯤ ꯑꯒꯦꯗꯒꯤ ꯆꯠꯅꯔꯛꯄ ꯂꯣꯟꯆꯠ ꯑꯃꯅꯦꯅ ꯑꯩ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯒꯤꯁꯦ ꯑꯩꯁꯨ ꯄꯣꯛꯆꯔꯤ ꯑꯩꯁꯨ ꯍꯤꯡꯖꯔꯤ ꯑꯗꯨ ꯄꯨꯝꯅꯃꯛꯁꯨ ꯍꯤꯡꯕꯤꯔꯤ ꯆꯠꯆꯔꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯁꯥꯖꯠ ꯈꯤꯇꯪ ꯍꯩꯇ꯭ꯔꯒꯗꯤ ꯌꯥꯝ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯒꯤ ꯀꯟꯇꯦꯛꯁꯇ ꯑꯩ ꯌꯦꯡꯖꯒꯦ ꯑꯇꯣꯞꯄꯒꯤꯁꯨ ꯑꯩꯅ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯁꯨꯝ ꯌꯦꯡꯉꯦ ꯑꯗꯨ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯕꯨ ꯑꯇꯣꯞꯄꯗꯗꯤ ꯃꯁꯤ ꯀꯥ ꯍꯦꯟꯅ ꯇꯣꯏꯗꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯃꯁꯤ ꯌꯥꯝꯅ ꯇꯣꯏꯕ ꯑꯃꯅꯤ ꯍꯥꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯄꯨꯂꯞ ꯂꯩꯕ ꯌꯥꯎꯔꯤ 100의 ꯃꯅꯨꯡꯗ
โลออยบกิวานี่เอาดูนะมาเจสิกีมาเกโนตบดคุยกีangang una bada ne mama si later ga manang nu pisin na ne ma che si seba to balak bada matai sina du magi kano lon na bi oina thamgi ba se masing yam rajan leiba adu nu pisin se am na khang bakan ba hai ga dra du ga hoi moina su kitang arang arak kumba pa mo bagira du sunate masi yam toina thokpa adu jabanga hal na ibirami ba se yam phajana thabani mana darji gi mache dugi mai nupa duna manau nupi du da yenga pa miyeng se adu manau nupi duna de dugi wakan changdaba adu changdaba gi adu pharak pai wani adu changhiba conditional changhiba se masing yam yawi kari gi noina haibada akhoi gi jahra gi damakta di matai du da yang koi daba mata u gi te mana yekpada adu ayamba matamda khoi se amna preng khai bada prien preng ai gadra mi siang koi daba ma khakti adum friendly oiba hai gadra adumaina puthok charage ko aduguma se leibadagi sum naksanabadagi leigiba aduga karigumba magi imung sida kano tauba akhoi magi med kumba ko adugumba leiba matamda su manipur gi kitang akoina med ni haiba se haina de helper ni izani inauni haina admaina kon chalubadagi awaba takiba imungse yamna masing yame aduna jama halna mana yemi base wahi yam phajabagi wani wahi yam phajabagi wani matai dugi makhutta leiba manaw nupi duna kon gi keno uchek amagumna phajan bagumna mana leigibado aikoi khuding manna su madu keno khogi leirangani aduga amaromda masi akhoi thakha se kitang khaina chattabado chatpachi oiragadi akhoi gi masi yamna oidana adumaina thambasina yaraktaba matangdadi asoibasi yamna yamba society sida haidoktaba aduga wari su khulak wari oina ai su khara hanganba adugumbani adumain tawdana imungda mama mapa ka lemina hidaba adugumba thabaktu tawrubadagi yanadaba aduga hanadi thinghaudaba hanadi psychologically poor oiba masasina thamiba angang siga kari tawi adagi kari tawi kai sidi jam bagira kari no khangge ko kitang bi kogi human psychology si nupi mama oibi sing su ai khanghanjaningi masika thaksikara yawi kamain tawi akoina chumna leiba yaba nate imungda skumba thokpasida ai isamak sinna kasi chatlaga kitangka yang kanaga de hairu yadaba ko adumaina haiba kasi yawe ba ko soiba yaba gi thabak se onthongna percent wang khrajani akhoi gi sida akhoi ge de hingbadi yadabanina atopa manaw nupi oiro adagi mama oiro manempo oiro sumain tawdana leiba sida masi yamna asoiba si yamna wangi hajaningi adu soidanabagi damaktadi aina khanjabada mama oibi singsina yam aduga ahan singsina mathak thongba singsina imungi yumbu remba oiri singsina psychologically si yamna risk oibase educated oibase masi oiragadi kano singsina masigi thokpase kitang hanthagane khali hujingmak imung khudingmak ta thoi hajabani nate paisa paiba imung kangbu singsina kaidawi moina amuk madu thokpasi yadana baina angang sidi manghaluraba ko ada mangaba angang sidi yam por oijaba mimim da kalino thaba khara tawjara hingjabani adu oraga di kamai tawre moina paisana thong sarakan da losan basu kaya ma yauribani aduna sina chingbase thoktana ba society ma chokhatke haiba taraga di akhoi pungning da leiba discipline mind control to biba nupa sina su ado moina hekta akhoi di kainoni khoimu ni leirang di aduni pathat pani kai wajamina ka tuna yamna explain tawi ai hogalaga marei do chai khangde chati khangde ai so dum yi aduna nupi si leirang ga changdam nari se kai gino lei sidi amasu la aga mapu leite ka hai bagi tai ta oja sing sina kalpana tawraga nang pira pachot yaw da banate aduna adumain tawdana leiga chu he changdam na ba ya banate do miyoi bani ni humanity ni human
relation ni adagi imung kaidorim ni adai mama macha nungsinaroi ngasi Manipur gi yum khudingmakta di haijaroi adu khara da larik laisu hairaba kayana macha se ahanba nupi gi tuminna lona pokto makanda mana amu lairika hairakanda maga lamba tawba nupi laurakanda macha du yengbidaba macha duna waba kappa ai iban ai isamukta baw nupi macha singsina madugi wakhan wari sagali kaina ne lakhiba yawi ai isamuksa dum kapthui nungaimandadana aduna mapaduna ma yengbidaba adagi magi paisa kitang hangjarubada morana thabirakpa adagi admai tawba mayam ama punsiron mayam ama hingdana lei aduna adugi du nakchepta jahera se matai da thaira kanda reality rom da chu oiba manba adu matai duna maunda lona kaika panba khotpa suma che Manipur Samaja yamna hingi masi tawhangumsi aikhoi khudingma nupa macha singsisu inkhalakpa oiragasu masi pungning warakpa se khwaidagi phaba aduga nupi macha singsisu hekta mi koidaba aduga kajoba mayam se masi koina wangang bataraga su discipline amda ngangbiba migi secrecy sugumba se si khitang prohibit tawba pami Manipur Samaja di masi yamna lehna ai haijaningi nuki mafam haidi ngasigi yamna phajaba akoina ngasagi jehera hairaga magi kunjo ga jehera gi du the focus tawbada natana Manipur da society da mamita ba sumain tawdana mana heartbroken oirakanta mana changjaruba imung du da haitare ko magi machegi madudaidu da magi mataidu na tawrakpaduni ngasi hairi si ado matamdu da soitana mana masigumba wari se uramgani aduna ithopira ise aduna wari si phummaga thambadu ithopi basina akhoi samasta kari tawki adai hujik tawri pra habadu imana su libire hujik khangbada dagi akhoi comment su lakpiri kaino imungda aigi mam ton su machin manaw ani lauri haina comment su lakpiri habadi akhoi society si da sumain tawrakanda machena angang unabada seba tawba chatpada bhau amaina tawbada phanyamna khoina immediately khangbada aina su khangbada dum yawi aduna ayamba matamda akhoi society habati maitai gi society da matai leiradi mako khumu kain haise masi sigumba mem si thukpasina tawrakpra kaina ingonda adugumba feeling ama se phawi yam koina chalhanba thamba adai wari ga se sanabada mina mamit yengnabado ahambada aidi kya gyan taru deba ada sigumba wari sina oramgani na khalle aidi magi kaino my husband gi elder brother ga oira gasu madusu amuk yam koina amuk akhoi gi society sida du tawnayeba gari daga se maning basi tongna deba aidi khangde bhana madugi do nongma akhoi gi inambe mama na inambem sisu lakpa duga magi keno se husband gi elder brother sisu same function da lakpa ada moise hanmin na gidaba ada ai wakanda di same family ni na kada waino inambem do keno tamodu ga chakit do in khan bada man aingon da nokle eba he angaubi akhoi sidadi matai ga chapmin na de na ada ain khalle noina aduna sigumba wari sina akhoi gi society da amaina draw tawhandabani haina khanbada masi lanbra kari khali mana koi han basidi akhoi discipline amane ba hujing matamda angang singsi aina amata koi basi uraktre ai isaba maki haktakta kadi yamna koi ba adu ahlamanna chu adum taklai aduna matai ga manaw nupi ga anigi marak nataba nupa haibase masidi moisi yamna kai haini nupa singna di saubiga nuko moisina khara wild oiba haitare moi wakhanse aduduna ima hoina yamna aidi aboksina su yolokpanina soiginena yam cheksanna ima da dum tam tho kanana kali tawrai sena ina aigi punsi da su longmang khangne wari khangne kano tawge ai si khara kai hangi hujikti I ga che khara yamna bu tap thaboi ni adu cho mu yam phengi ko ado moigi akhoi gi relative
ꯌꯥꯝꯅ ꯅꯤꯌꯥꯔꯦꯁꯇꯤ ꯅꯠꯇꯕ ꯑꯩꯅ ꯃꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯆꯥꯎꯔꯛꯄꯗꯅꯦ ꯅꯣꯡꯃ ꯑꯃ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠ ꯑꯗꯩ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨ ꯇꯧꯕ ꯀꯥꯏꯁꯤ ꯇꯧꯔꯝꯗꯦꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯀꯟꯅ ꯅꯥꯟꯅ ꯂꯩꯕ ꯑꯗꯣ ꯑꯩꯅ ꯕꯥꯠꯔꯨꯝꯒꯨꯝꯕ ꯇꯣꯏꯂꯦꯠꯀꯨꯝꯕꯁꯤ ꯈꯔ ꯑꯅꯥꯟꯕꯁꯨ ꯄꯥꯝꯒꯜꯂꯦ ꯑꯗ ꯑꯩꯈꯣꯏꯔꯣꯝꯒꯤꯁꯦ ꯈꯔ ꯃꯣꯠꯂꯦꯅ ꯑꯩꯅ ꯑꯩꯈꯣꯏ ꯏꯙꯧꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯔꯣꯝꯒꯤ ꯁꯥꯏꯠꯁꯤꯗꯤ ꯌꯥꯝꯅ ꯃꯥꯒꯤꯗꯤ ꯌꯥꯝ ꯇꯔꯨ ꯇꯅꯥꯟꯅꯅꯦ ꯊꯝꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯤꯃꯛꯄꯨꯗꯤ ꯃꯥꯟꯗ꯭ꯔꯒꯁꯨ ꯌꯥꯝ ꯇꯧꯋꯤ ꯑꯗꯩꯗꯨꯗ ꯃꯣꯏꯒꯤꯗ ꯆꯠꯂꯒ ꯅꯣꯡꯃ ꯑꯩꯁꯦ ꯃꯅꯨꯡ ꯑꯆꯧꯕꯗ ꯆꯪꯕ ꯍꯥꯏꯖꯔꯒꯦ ꯁꯣꯁꯥꯏꯇꯤꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯆꯪꯕꯁꯤꯗ ꯃꯥꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯇꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯩꯗꯨꯗ ꯃꯥꯁꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯀꯌꯥꯝ ꯆꯥꯎꯈꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯇꯨꯃꯤꯟꯅ ꯌꯦꯡꯖꯥꯠꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯏꯀꯥꯏꯕ ꯃꯇꯝꯅꯤ ꯃꯇꯝꯗꯣ ꯀ꯭ꯂꯥꯁ ꯑꯩ 10 ꯀꯥꯔꯝꯃꯗ꯭ꯔꯥ ꯑꯩꯒꯤ ꯏꯃꯥꯗꯣ ꯈꯪꯉꯛꯑꯀꯥꯟꯗ ꯃꯥꯁꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯃꯗ ꯑꯗꯣ ꯌꯥꯝꯅ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯕꯅꯤꯀꯣ ꯑꯗꯣ ꯃꯥ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯝ ꯊꯦꯡꯅ ꯃꯥꯁꯨ ꯁꯨꯝ ꯈꯜꯂꯛꯄꯅꯤꯅ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯌꯥꯡꯉꯤꯗꯅ ꯑꯩꯅ ꯀꯣꯟꯅ ꯑꯃꯨꯛꯁꯨ ꯈꯪꯉꯛꯑꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯃꯥ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ ꯃꯥꯁꯨ ꯌꯥꯝ ꯋꯥꯈꯤꯑꯕ ꯃꯥꯏ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯗꯣ ꯑꯗꯩ ꯃꯣꯅꯤꯀꯥꯒꯤ ꯕꯣꯕꯣꯛꯁꯦ ꯃꯥ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩ ꯍꯥꯏꯁꯦ ꯑꯗꯩꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯅ ꯃꯅꯨꯡ ꯑꯆꯧꯕ ꯆꯪꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯇꯤ ꯑꯣꯏꯕꯀꯣ ꯃꯥ ꯌꯦꯡꯉꯒ ꯂꯩꯔꯝꯕꯀꯣ ꯑꯗꯒꯤ ꯑꯩꯅ ꯂꯥꯎꯕꯁꯤ ꯂꯩꯀꯥꯏ ꯀꯌꯥ ꯇꯥꯔꯝꯒꯗꯧꯅꯣ ꯈꯪꯗ꯭ꯔꯦꯀꯣ ꯃꯥꯒꯤ ꯈꯪꯃꯟꯈ꯭ꯔꯅ ꯆꯠꯈ꯭ꯔꯦꯕ ꯃꯥꯅ ꯀꯔꯤꯝꯇ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ ꯃꯥꯗꯤ ꯑꯍꯣꯕ ꯑꯝꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯝꯕꯗ ꯅꯣꯛꯄꯩ ꯋꯥꯅꯤ ꯃꯇꯝꯗꯨꯗ ꯑꯩ ꯄꯤ ꯑꯣꯔꯣꯔꯣ ꯇꯥꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯒꯤ ꯌꯥꯝ ꯁꯤꯀ꯭ꯔꯦꯠꯁꯤꯁꯦ ꯃꯦꯟꯇꯦꯟ ꯇꯧꯖꯩꯗꯅ ꯑꯗꯒꯤꯗꯤ ꯑꯩꯅ ꯃꯇꯝꯗꯨ ꯕꯥꯇꯤꯟꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯇꯦꯡꯀꯤꯁꯤꯗꯒꯤ ꯕꯥꯇꯤꯟꯁꯤ ꯃꯁꯤ ꯑꯩꯅ ꯊꯥꯗꯔꯝꯃꯒꯅꯦ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯁꯤꯁꯨ ꯃꯥ ꯏꯔꯨꯖꯔꯒ ꯂꯩꯔꯝꯃꯤ ꯀꯔꯤꯝ ꯇꯧꯗꯕ ꯁꯥꯗꯅ ꯀꯣ ꯌꯦꯡꯗꯕ ꯁꯥꯗꯅ ꯑꯗꯒꯤꯗꯤ ꯑꯩꯅ ꯂꯥꯎꯕꯗꯩ ꯃꯥꯗꯤ ꯆꯦꯟꯊꯣꯛꯈ꯭ꯔꯖꯥꯠꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒꯤ ꯂꯝꯆꯠꯇꯣ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯔꯤꯂꯦꯇꯤꯚ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯍꯤꯡꯉꯤ ꯑꯗꯣ ꯑꯩ ꯁꯥꯎꯃꯟꯈꯤꯗꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯇꯥꯕ ꯃꯇꯝꯅꯤ ꯅꯨꯃꯤꯠ ꯆꯨꯞ ꯀꯟꯕ ꯃꯇꯝꯅꯦꯕꯀꯣ ꯑꯩ ꯁꯥꯏꯀꯜ ꯇꯣꯡꯉꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯔꯦꯂꯤ ꯁꯥꯏꯀꯜ ꯑꯃ ꯑꯩ ꯇꯣꯡꯉꯒ ꯆꯠꯂꯒ ꯑꯩꯒꯤ ꯏꯃꯥꯗꯨꯅ ꯂꯩꯕ ꯃꯐꯝꯗꯣ ꯏꯃꯥꯗꯨꯅꯤ ꯑꯗꯣ ꯑꯩꯅ ꯏꯆꯦꯗꯤ ꯀꯧꯈꯤꯀꯣ ꯑꯗꯣ ꯑꯗꯩꯗꯨꯗ ꯑꯩꯅ ꯄꯕꯠ ꯆꯠꯂꯦ ꯑꯗꯩ ꯃꯥꯅ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯃꯒ ꯃꯥ ꯀꯩꯅꯣ ꯊꯕꯛ ꯈꯔ ꯇꯧ ꯂꯩꯔꯝꯃꯤ ꯐꯤꯒꯨꯝꯕ ꯁꯥꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯑꯗꯤꯌꯦꯅ ꯃꯥꯗꯤ ꯌꯥꯝ ꯀꯣꯜ ꯃꯥꯏꯟꯗ ꯀꯧꯔꯛꯑꯦ ꯀꯣꯜ ꯃꯥꯏꯟꯗ ꯑꯩꯁꯦ ꯀꯧꯋꯦꯕ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯪ ꯀꯩ ꯆꯥꯛꯀ ꯈꯤꯇꯪ ꯆꯔꯥ ꯋꯥꯟꯒꯦꯔꯥ ꯀꯥꯏꯅ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡ ꯃꯥꯏ ꯋꯥꯒ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦꯕ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯉꯥꯎꯔ ꯆꯠꯂꯤꯅꯤꯀꯣ ꯑꯩꯗꯤ ꯃꯤꯒ ꯀꯩꯝ ꯎꯄꯣꯟꯇꯦ ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯉꯒ ꯅꯛꯑꯦ ꯂꯣꯡꯖꯝ ꯂꯩꯀꯥꯏꯅ ꯑꯃ ꯂꯩ ꯑꯗꯩꯗꯨꯗ ꯂꯩꯕ ꯃꯥꯁꯦ ꯃꯣꯏ ꯃꯅꯝꯃꯔ ꯀꯩꯅꯣꯝ ꯈꯛꯀꯤꯗ ꯑꯗꯒꯤ ꯑꯩ ꯃꯌꯨꯝꯗꯤ ꯈꯪꯕ ꯑꯗꯒꯤꯗꯤ ꯑꯩ ꯆꯠꯂꯀꯥꯟꯗ ꯃꯥꯅ ꯐꯖꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦꯀꯣ ꯀꯩꯅꯣ ꯃꯥꯗꯤ ꯀꯔꯤꯝ ꯈꯪꯄꯣꯠꯇꯦ ꯑꯗꯒꯤ ꯑꯩꯅ ꯃꯔꯝꯁꯨ ꯍꯥꯏꯔꯣꯏꯗꯣꯏꯅꯤ ꯑꯩꯅ ꯅꯪ ꯄꯦꯜꯂꯣꯅ 3ꯔꯛ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯁꯥꯏꯀꯜꯗꯣ ꯃꯃꯥꯏ ꯂꯩꯔꯒ ꯑꯩ ꯌꯨꯝ ꯍꯜꯂꯛꯏ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯌꯨꯝꯗꯨꯗ ꯑꯩ ꯆꯪꯈꯤꯗꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯠꯇꯕꯗ ꯑꯩ ꯆꯪꯈꯤꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯅꯦ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣ ꯃꯕꯨꯛꯁꯦ ꯑꯃꯠꯇ ꯆꯨꯝꯗꯕꯖꯥꯠꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯋꯥꯔꯤ ꯀꯌꯥꯗꯁꯨ ꯇꯣꯉꯥꯟꯕ ꯑꯗꯨꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯩꯅ ꯍꯩꯖꯟꯕ ꯅꯠꯇꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯂꯩꯀꯥꯏꯗ ꯑꯃꯃꯝꯗꯤ ꯌꯥꯎꯕ꯭ꯔꯥ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯏꯆꯥ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯁꯤꯡꯅ ꯅꯨꯄꯥ ꯄꯣꯛꯄꯗꯤ ꯈꯔꯕꯨ ꯂꯥꯏ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯗꯤ ꯃꯣꯏ ꯀꯅꯥꯅ ꯀꯔꯤ ꯇꯧꯏ ꯃꯣꯏ ꯋꯥꯍꯪ ꯍꯪꯕꯤꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯥꯕꯤꯕ ꯑꯗꯨꯒ ꯃꯤ ꯈꯠꯅꯒꯗꯧꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯂꯧꯁꯤꯡ ꯇꯥꯛꯄꯅꯆꯤꯡꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯖꯔꯤ ꯊꯝꯖꯔꯤ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯅꯁꯨ ꯃꯆꯥꯕꯨ ꯆꯦꯛꯁꯤꯟꯕꯤꯕ ꯃꯃꯥ ꯑꯣꯏꯕ ꯀꯌꯥꯅꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕ ꯑꯩꯒꯨꯝꯕ ꯑꯣꯏꯔꯒꯁꯨ ꯌꯣꯛꯏꯕ ꯃꯕꯣꯛꯁꯤꯡꯅ ꯇꯥꯛꯄꯤꯕ ꯑꯗꯩ ꯃꯥꯒꯤ ꯄꯔꯤꯕꯥꯔꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯀꯩꯅꯣ ꯑꯣꯏꯕꯤꯕꯁꯦ ꯏꯝꯄꯣꯔꯇꯦꯟꯗꯣ
ꯑꯗꯨꯒ ꯌꯥꯝ ꯉꯛꯄ ꯑꯃꯅ ꯑꯉꯥꯡ ꯃꯆꯥ ꯏꯟꯈꯠꯂꯛꯄꯁꯤꯡꯁꯦ ꯀꯩꯅꯣ ꯃꯆꯥꯁꯤꯡꯗꯣ ꯃꯤ ꯃꯌꯨꯝꯗ ꯍꯦꯛ ꯊꯝꯕ ꯑꯗꯨ ꯃꯣꯏꯅꯕꯨꯗꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯨꯅꯤ ꯑꯩꯗꯤ ꯄꯤꯖꯕ ꯉꯝꯗꯦ ꯀꯥꯏꯅꯅꯦ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯗꯨ ꯑꯩ ꯊꯝꯕꯗ ꯑꯩꯒꯤ ꯀꯩꯅꯣ ꯑꯣꯏꯔꯒꯁꯨ ꯄꯤꯛꯏꯉꯩꯅꯤ ꯑꯩ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯑꯩ ꯃꯗꯨ ꯊꯥꯗꯣꯛꯇꯦ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯒꯁꯨ ꯅꯪ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯨ ꯅꯪꯒꯤ ꯀ꯭ꯂꯥꯁꯇ ꯌꯥꯎꯕꯗ ꯃꯤꯇꯥ ꯀꯅꯥ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯀꯥꯏꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩ ꯈꯔ ꯑꯗꯨꯝ ꯇꯥꯛꯀꯜꯂꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯖꯍꯦꯔꯥꯒꯤ ꯁꯤꯗ ꯔꯦꯐꯔꯦꯟꯁ ꯖꯍꯦꯔꯥꯅ ꯃꯥꯒꯤ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯃꯥꯒꯤ ꯃꯆꯦꯒꯤ ꯅꯨꯄꯥ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤꯅ ꯕ꯭ꯔꯗꯔ ꯏꯟ ꯂꯣ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯃꯃꯤꯠ ꯆꯨꯝꯃꯛꯇꯕ ꯑꯗꯨꯗ ꯖꯍꯦꯔꯥꯅ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯅ ꯃꯥꯅ ꯄꯤ ꯇꯥꯈꯤꯕ ꯑꯗꯨꯒꯨꯝꯕꯗꯨ ꯍꯧꯖꯤꯛ ꯊꯣꯛꯏꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯣꯛꯏ ꯃꯅꯤꯄꯨꯔꯗ ꯃꯁꯤ ꯍꯥꯏꯗꯣꯛꯅꯗꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯊꯣꯛꯏ ꯍꯥꯏꯕꯒꯤꯗꯨꯅꯤ ꯑꯗꯨꯗ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯕꯤꯈꯤꯕꯗ ꯃꯁꯤ ꯅꯨꯄꯥꯗ ꯈꯛꯇꯪ ꯇꯥꯏꯅꯕꯁꯨ ꯌꯥꯗꯦ ꯅꯨꯄꯥꯗꯨꯅ ꯍꯧꯔꯛꯑꯒꯁꯨ ꯅꯨꯄꯤꯗꯨꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯦꯝꯄꯥꯋꯔꯃꯦꯟꯗꯨꯅꯤ ꯉꯁꯥꯏ ꯏꯃꯥꯅ ꯑꯃꯨꯛ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯏꯃꯨꯡꯗꯨꯗ ꯑꯗꯨ ꯍꯥꯏꯔꯛꯑꯒ ꯑꯃ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝ ꯉꯝꯍꯟꯕ ꯅꯠꯇꯕ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯗꯨ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕꯒꯤꯗꯨ ꯇ꯭ꯔꯦꯅꯤꯡꯗꯨꯅꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯆꯥꯎꯔꯛꯑꯒꯗꯤ ꯑꯉꯥꯡ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯁꯥꯕꯤꯕ ꯐ꯭ꯔꯦꯡꯛ ꯑꯣꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯤ ꯍꯥꯏꯔꯤꯁꯤ ꯑꯗꯒꯤ ꯁꯦꯀꯦꯟ ꯄꯣꯏꯟꯗꯅ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯃꯅꯤꯄꯨꯔꯗ ꯆꯥꯎꯔꯛꯄꯗ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯕꯥꯊꯔꯨꯝ ꯇꯣꯏꯂꯦꯠꯀꯨꯝꯕꯁꯦ ꯌꯥꯝ ꯀꯟꯅ ꯐꯖꯅ ꯂꯩꯇꯕ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯤꯗꯤꯌꯦꯠ ꯐꯦꯃꯤꯂꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯀꯥꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅꯒ ꯃꯤ ꯏꯔꯨꯖꯔꯤꯉꯩꯗ ꯑꯍꯣꯕꯗ ꯌꯦꯡꯉꯝꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯏꯁꯇ꯭ꯔꯦꯠꯇꯪ ꯍꯥꯏꯖꯕꯅꯤꯀꯣ ꯀꯩꯒꯤꯅꯣꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯂꯣꯡꯅ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯝꯅ ꯀꯣꯏꯅ ꯐꯖꯕꯤ ꯂꯣꯟꯗ ꯁꯥꯍꯤꯇ꯭ꯌꯗ ꯍꯥꯏꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯆꯧꯕ ꯆꯪꯕ ꯀꯥꯏꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡꯅ ꯇꯥꯔꯒꯗꯤ ꯀꯔꯤ ꯍꯥꯏꯅꯣ ꯕꯣꯕꯣꯛꯅ ꯍꯥꯏꯁꯦ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏꯌꯦꯅ ꯑꯩꯅ ꯗꯣꯡ ꯑꯃꯨꯛ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯅ ꯂꯨꯝꯃꯀꯥꯟꯗ ꯌꯦꯡꯉꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯁꯤꯅꯥꯔꯤꯑꯣꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯟꯅꯖꯔꯤꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯤ ꯃꯇꯥ ꯑꯃꯅ ꯃꯁꯤ ꯑꯩꯉꯣꯟꯗꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯑꯆꯤꯚꯔꯒꯤ ꯀ꯭ꯂꯥꯁ ꯑꯩꯅ ꯍꯦꯛ ꯂꯧꯖꯕ ꯗꯁꯨ ꯑꯉꯥꯡꯁꯤꯡꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯝꯃꯛꯈꯤ ꯃꯥꯒꯤ ꯍꯦꯛ ꯏꯃꯤꯗꯤꯌꯦꯠ ꯀꯀꯥꯒꯨꯝꯕ ꯑꯗꯨꯅꯒ ꯈꯤꯇꯪ ꯁꯦꯛꯁꯨꯋꯦꯂꯤ ꯍꯦꯔꯦꯁ ꯇꯧꯕꯁꯤꯗ ꯃꯥꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯃꯥꯒꯤ ꯄꯦꯔꯦꯟꯁꯇ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯑꯗꯣ ꯃꯁꯤ ꯍꯥꯏꯗꯣꯛꯄꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯔꯤꯂꯦꯁꯟꯗꯨꯅꯤ ꯏꯚꯟ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯥꯒꯤ ꯔꯤꯌꯦꯜ ꯃꯥꯗꯔꯗꯨꯗꯁꯨ ꯃꯥꯅ ꯍꯥꯏꯕ ꯉꯝꯈꯤꯗꯕ ꯑꯗꯨꯅꯦꯕ ꯏꯃꯥꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯔꯛꯏꯁꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ 75+ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯗꯣꯡ ꯍꯥꯏꯗꯣꯔꯛꯑꯦꯅ ꯃꯇꯝꯗꯨꯗ whatever class 10 ꯇꯤꯅꯦꯖꯔ ꯑꯣꯏꯔꯤꯉꯩꯗꯨꯗ ꯍꯥꯏꯕ ꯉꯝꯃꯒꯗꯤ ꯃꯥꯒꯤ ꯃꯦꯟꯇꯦꯜ ꯁ꯭ꯇꯦꯠꯇꯨꯗ ꯑꯗꯨꯝ ꯐꯨꯝꯃꯒ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯗ ꯋꯥꯕꯗꯣ ꯑꯗꯨ ꯈꯔ ꯍꯟꯊꯒꯅꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡꯛ ꯁꯥꯟꯅꯖꯕꯅꯤ ꯑꯗꯣꯝꯅꯁꯨ ꯑꯗꯣꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯣꯠ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯏꯃꯥꯅ ꯊꯝꯕꯤꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯀꯤꯔꯟꯅ ꯍꯥꯏꯕꯤꯔꯛꯏ ꯃꯅꯨꯁꯤꯡꯅ ꯌꯦꯡꯕꯤꯔꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯌꯦꯡꯖꯔꯤ ꯏꯃꯥ ꯔꯤꯇꯥ ꯊꯣꯛꯆꯣꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯃꯥꯒꯤ ꯋꯥꯔꯤꯁꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯕꯤꯖꯥ ꯃꯩꯇꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯨꯗꯤ ꯄꯨꯡ ꯑꯃꯃꯨꯛꯁꯨ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯅꯨꯡꯗꯥꯡ ꯄꯨꯡ 10 ꯇꯥꯔꯦ ꯑꯗꯨꯅ ꯏꯃꯥ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤ ꯏꯃꯥꯅ ꯑꯩ ꯂꯥꯁ ꯋꯥꯔꯗ ꯑꯃ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩꯗ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯉꯁꯤꯒꯤ ꯖꯍꯦꯔꯥꯒꯤ ꯃꯥꯒꯤ ꯃꯇꯩꯒꯤ ꯃꯌꯨꯝꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯑꯃꯣꯠꯄ ꯋꯥꯈꯜꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯐꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯏꯆꯥꯁꯤꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯑꯩꯒꯤꯁꯨ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯩꯖꯩ ꯑꯩꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯒꯤ ꯏꯁꯩꯁꯤꯗ ꯑꯩ ꯆꯦꯟꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯒꯗꯕ ꯂꯩꯔꯒꯗꯤ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯅ
ꯏꯊꯛ ꯊꯣꯡꯕꯗꯨꯗ ꯅꯣꯏ ꯏꯃꯨꯡꯗ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯕꯅꯤ ꯀꯥꯏꯅ ꯍꯥꯏꯒꯟꯕ ꯃꯤꯁꯦ ꯑꯣꯏꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯒꯤꯗꯤ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝ ꯊꯣꯛꯄꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯗꯤ ꯑꯣꯏꯈꯔꯦ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯇꯣ ꯑꯩꯅ ꯀꯧꯈꯤꯗꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯦ ꯌꯥꯝꯅ ꯑꯗꯨꯒ ꯃꯥꯗꯤ ꯀꯩꯅꯣꯅꯤ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯂꯥꯏ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯅ ꯄꯨꯟꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅꯁꯨ ꯀꯧꯗꯦ ꯑꯗꯣ ꯃꯥꯅ ꯂꯩꯕ ꯃꯐꯝꯗꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯪꯗꯦ ꯀꯩꯒꯤꯅꯣꯗꯤ ꯑꯩꯗꯤ ꯄꯨꯔꯥ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯀꯩꯅꯣꯅꯦꯕ ꯑꯗꯨꯗ ꯐꯥꯎꯈꯤꯕꯁꯦ ꯃꯤ ꯀꯌꯥꯅ ꯐꯥꯎꯔꯝꯒꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯝꯅꯗꯗꯅ ꯀꯩꯅꯣꯒ ꯇꯧꯗꯅ ꯍꯥꯠꯇꯣꯛꯏꯁꯤꯗꯤ ꯐꯣꯟ ꯑꯃ ꯄꯥꯏꯔꯒ ꯀꯩꯅꯣꯒ ꯇꯧꯗꯅ ꯑꯗꯨꯅ ꯑꯩ ꯍꯣꯁꯇꯦꯜ ꯆꯍꯤ 15 ꯇꯧꯖꯔꯝꯃꯤ ꯑꯗꯣ ꯑꯩ ꯑꯉꯥꯡ ꯑꯝꯇ ꯐꯣꯟ ꯄꯥꯏꯍꯟꯗꯦ ꯃꯇꯝꯗ ꯃꯣꯕꯥꯏꯜꯁꯦ ꯂꯥꯛꯑꯦ since 1990 ꯗꯒꯤꯅ 2000 ꯀꯩꯅꯣ ꯐꯥꯎꯕꯗ 15 2015 16 ꯑꯗꯥꯏꯗ ꯑꯩ ꯂꯣꯏꯁꯜꯂꯤ 25 yearsꯀꯤ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤ ꯐꯥꯎ ꯇꯧꯋꯦ ꯑꯗꯣ ꯑꯩ ꯃꯣꯕꯥꯏꯜ ꯑꯝꯇ ꯍꯦꯛ ꯄꯥꯏꯕꯗꯅꯦ ꯃꯃꯥ ꯃꯄꯥꯗ ꯁꯣꯏ ꯇꯧꯍꯜꯂꯦ ꯀꯩꯒꯤꯅꯣꯗ ꯁꯤꯅ ꯃꯥꯡꯉꯛꯄ ꯀꯩꯗꯧꯕ ꯀꯅꯦꯛꯁꯟꯁꯦ ꯂꯥꯏꯔꯤꯛꯀꯤꯗ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯀ ꯇꯧꯔꯛꯄ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯃꯇꯝꯗꯨꯗꯗꯤ ꯀꯣꯚꯤꯗꯀ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗꯣ ꯑꯗꯩꯗꯨꯗꯗꯤ ꯑꯩꯅ ꯅꯦꯕꯔ ꯄꯥꯏꯍꯟꯗꯦ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯁꯤꯡ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯗ ꯀꯣꯏꯗꯕ ꯑꯃꯈꯛꯇꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯁꯦ ꯃꯁꯤ ꯌꯥꯔꯤꯈꯩꯗꯤ ꯀꯣꯏꯍꯟꯕ ꯐꯩ ꯀꯣꯏꯅ ꯂꯣꯏꯅꯕ ꯐꯩ ꯀꯣꯏꯕ ꯍꯥꯏꯅ ꯀꯧꯅꯗꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯆꯈꯩ ꯑꯃ ꯆꯤꯡꯁꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯣꯛꯈꯠꯄꯤꯌꯨ ꯍꯥꯏꯅ ꯑꯩ ꯋꯥꯍꯩꯁꯤ ꯊꯝꯖꯒꯦ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯑꯗꯨꯋꯥꯏꯗ ꯌꯥꯎꯕꯤꯔꯒꯁꯨ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯁꯨ ꯑꯩ ꯋꯥꯔꯤ ꯁꯥꯖꯕ ꯉꯝꯖꯒꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯐꯨꯗꯧꯕ ꯆꯩꯗꯧꯕ ꯅꯠꯇꯦ ꯃꯣꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯁꯤ ꯇꯧꯒꯅꯨ ꯐꯠꯇꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯔꯀꯥꯟꯗ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯃꯤꯐꯝꯗ ꯑꯃꯨꯛ ꯎꯅꯁꯤ ꯍꯥꯏꯅ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯊꯔꯁꯗꯦꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯖꯍꯦꯔꯥꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯔꯣꯏꯕꯒꯤ ꯆꯦꯞꯇꯔꯁꯤꯡꯁꯤꯗ ꯌꯥꯝꯅ ꯋꯥꯔꯤꯗ ꯅꯠꯇꯅ 1943ꯗ ꯂꯩꯈꯤꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯍꯥꯀꯕꯤ ꯍꯤꯖꯝ ꯑꯉꯥꯡꯍꯜꯅ ꯏꯕꯤꯔꯝꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ 1943ꯗ ꯃꯥꯅ ꯂꯩꯈꯤꯗꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯏꯕꯤꯔꯝꯕꯅꯤ ꯑꯗꯨꯅ 1943ꯒꯤ ꯃꯃꯥꯡꯗ ꯁꯤꯒꯨꯝꯕ ꯃꯃꯤ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯐꯥꯎ ꯃꯃꯤ ꯇꯥꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯗꯒꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯃꯃꯤ ꯇꯥꯕ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤ ꯏꯊꯣꯛꯄꯤꯔꯛꯎ ꯏꯊꯣꯛꯄꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯃꯁꯤꯗ ꯂꯦꯁꯟ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯨꯝꯕꯁꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯗꯨꯒ ꯀꯃꯥꯏꯅ ꯉꯥꯛꯊꯣꯛꯀꯅꯤ ꯑꯩꯈꯣꯏ ꯍꯥꯏꯕꯒꯤ ꯃꯗꯨ ꯈꯜꯍꯟꯕ ꯉꯝꯕ ꯂꯤꯇꯔꯦꯆꯔꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯔꯦꯀꯣꯔꯗꯤꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯏꯃꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯊꯔꯁꯗꯦꯗ ꯑꯃꯨꯛ ꯎꯅꯃꯤꯟꯅꯁꯤ ꯈꯨꯔꯨꯝꯖꯔꯤ